ꯁꯟꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯉꯥꯏꯈꯣꯃꯦ ꯇꯨꯁꯤꯗꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯂꯨꯒꯦ ꯐꯣꯟꯒ ꯇꯧꯕ ꯄꯥꯏꯕꯤꯗ꯭ꯔꯤꯗꯨꯕꯣ ꯄꯩꯁꯥ ꯈꯣꯝꯕ ꯆꯠꯄꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯀꯣꯏꯕ ꯆꯠꯂꯒ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯦ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯁꯥꯏ ꯖꯒꯣꯏ ꯁꯥꯕꯒꯤ ꯗ꯭ꯔꯦꯁ ꯈꯥꯃꯦꯜ ꯆꯠꯄꯋꯣ ꯀꯩꯋꯣ ꯆꯨꯔꯥꯋꯣ ꯀꯔꯤꯋꯣ ꯏꯆꯥ ꯅꯨꯄꯤꯒ ꯏꯌꯥ ꯅꯨꯄꯥꯒ ꯖꯒꯣꯏ ꯁꯥꯔꯤꯌꯦ ꯁꯝꯖꯤꯟꯒ ꯆꯤꯡꯉꯒ ꯅꯥꯆꯣꯝꯁꯦ ꯅꯥꯆꯣꯝꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯦꯡꯒꯦꯕ ꯁꯣꯝꯗ ꯑꯩ ꯁꯛ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯄꯨꯡ ꯑꯅꯤꯅꯦꯕ ꯑꯗꯨꯝ ꯍꯦꯔꯣ ꯃꯥꯜꯂꯛꯏꯖꯥꯠꯅꯤꯅꯦ ꯈꯨꯖꯤꯒ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯉꯁꯥꯏ ꯀꯥꯏ ꯊꯝꯃꯤ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯛꯈ꯭ꯔꯕ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅ ꯍꯥꯏ ꯍꯦꯟꯕꯅꯤꯍꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯂꯩꯔꯤ ꯌꯦꯡꯉꯨ ꯑꯩꯅ ꯍꯦꯟꯕꯅꯤ ꯐꯖꯕ ꯈꯔ ꯑꯩꯅꯒ ꯆꯟꯗꯣꯟ ꯊꯤꯟꯕꯤꯔꯤꯅꯤ ꯃꯥ ꯏꯕꯥꯏꯗꯣ ꯃꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏꯁꯤꯗꯤ ꯔꯤꯔꯧ 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 ꯔꯧ ꯔꯤꯔꯧ 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 ꯔꯧ ꯁꯥꯒꯠꯂꯨꯗ ꯄꯥꯔꯤ ꯁꯥꯒꯠꯂꯨꯗ ꯏꯃꯣꯝ ꯇꯧꯈ꯭ꯔꯦ ꯃꯥ ꯃꯄꯥꯟꯗꯩꯅꯦ ꯍꯥꯏꯕ ꯀꯪꯂꯩ ꯁꯅꯥ ꯄꯨꯡꯃꯌꯣꯟ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯦ ꯂꯤꯛ ꯀꯩꯀꯥꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯣ ꯁꯤ ꯇꯥꯃꯣ ꯁꯅꯥꯁꯤꯁꯨ ꯂꯨꯝꯃꯟꯗꯅ ꯉꯥꯏꯔꯦ ꯆꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯍꯩꯌꯦ ꯁꯛꯂꯛꯎ ꯑꯩ ꯅꯥꯆꯣꯝꯁꯦ ꯑꯩꯅ ꯌꯥꯝ ꯈꯣꯏꯗꯥꯅ ꯁꯤꯟꯖꯕꯅꯦ ꯅꯪ ꯎꯠꯂꯛꯀꯦ ꯍꯥꯏꯐꯦꯠꯇꯪ ꯎꯞꯁꯜꯂꯛꯎꯅꯦ ꯄꯨꯔꯥ ꯐꯨꯜꯗ ꯑꯝꯇ ꯌꯦꯡꯒꯦ ꯑꯝꯇ ꯌꯦꯡꯒꯦ ꯀꯩꯗꯧꯔꯒꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯞꯍꯧꯒꯦ ꯐꯣꯇꯣ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯣ ꯏꯕꯥꯏ ꯅꯨꯄꯤꯅ ꯉꯝꯕꯣ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯠꯀꯥꯏꯔꯦꯍꯦ ꯑꯗꯨꯗꯤ ꯇꯥꯔꯦꯅꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯑꯃꯨꯛ ꯆꯪꯈꯤꯗꯣꯏꯔꯣ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯕꯦꯝꯃ ꯔꯥꯁꯀꯨꯃꯥꯔꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗꯅꯤ ꯌꯨ ꯄꯤꯗꯅꯦ ꯍꯥꯏꯗ꯭ꯔꯕꯥꯠ ꯅꯠꯇꯦ ꯆꯪꯗꯣꯏꯅꯦ ꯑꯩꯈꯣꯏ ꯆꯪꯈꯤꯗꯣꯏꯅꯦ ꯑꯃꯨꯛꯀ ना जाने क्यों ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯦ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯁꯦ ꯃꯌꯥꯝ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯏꯆꯦꯒ ꯏꯕꯥꯏꯒ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯂꯥꯏꯕꯨꯡꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ
ꯁꯅꯥ ꯂꯧꯊꯣꯔꯛꯑꯣꯗ ꯏꯕꯨꯡꯒ ꯏꯅꯝꯃꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯣ ꯑꯩꯅ ꯈꯟꯕꯁꯦ ꯑꯣꯟꯅꯔꯝꯃꯦ ꯀꯔꯝ ꯀꯥꯟꯗꯒ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯩ ꯌꯨꯝ ꯊꯣꯛꯂꯛꯄ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯗꯤ ꯀꯣꯏꯔꯛꯀꯦ ꯇꯧꯕꯅꯦ ꯍꯥꯏ ꯑꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯗꯦꯠ 28 ꯅꯪꯅꯕ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯑꯒ ꯌꯥꯝ ꯅꯥꯔꯦ ꯐꯣꯟꯗꯣ ꯁꯤꯗ ꯊꯝꯃꯣ ꯁꯅꯥꯁꯦ ꯑꯝꯇ ꯂꯧꯊꯣꯛꯀꯦ ꯄꯥꯏꯌꯣꯕ ꯑꯗꯣ ꯑꯩ ꯑꯣꯏꯅ ꯊꯥꯔꯒꯦ ꯅꯪꯒꯤ ꯑꯃꯨꯛ ꯅꯪꯒꯤ ꯂꯩꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ ꯆꯟꯗꯣꯟꯒꯥꯁꯦ ꯑꯩꯅ ꯊꯤꯟꯕꯤꯔꯤꯅꯦ ꯃꯥꯒꯤ ꯆꯟꯗꯣꯟ ꯃꯨꯠꯈ꯭ꯔꯦꯗ ꯍꯨꯃꯥꯡ ꯁꯧꯃꯟꯗꯅ ꯇꯧꯔꯤꯅꯦ ꯍꯨꯃꯥꯡ ꯈꯨꯁꯧ ꯑꯃ ꯁꯅꯥꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯅꯥꯏꯌꯦꯕ ꯌꯥꯝꯅ ꯂꯨꯝꯃꯦꯕ ꯌꯥꯝ ꯅꯨꯄꯤꯅ ꯁꯅꯥ ꯂꯨꯄꯥ ꯃꯊꯪ ꯌꯨꯝ ꯂꯧꯊꯣꯛꯄꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯂꯧꯅꯩ ꯑꯣꯏꯅ ꯊꯦꯡꯅꯁꯦ ꯑꯗꯨꯗꯤ ꯃꯊꯛꯀꯤ ꯑꯗꯨ ꯑꯦ 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 ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯅꯣꯏ ꯉꯁꯥꯏꯗꯩ ꯐꯣꯇꯣ ꯀꯥꯞꯄ ꯑꯃ ꯍꯩꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗ ꯑꯝꯇ ꯀꯥꯞꯄꯤꯌꯣ ꯍꯧꯖꯤꯛꯀꯤ ꯏꯁꯇꯥꯏꯜꯗꯨꯗ ꯁꯨꯃꯥꯏꯅ ꯁꯅꯥꯒ ꯄꯥꯏꯔꯒ ꯀꯥꯞꯄꯗ ꯌꯥꯝ ꯐꯖꯕꯅꯦ ꯐꯣꯇꯣ ꯀꯥꯞꯄꯁꯦ Are you serious? ꯁꯤ ꯀꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯑꯩꯒꯤ ꯀꯥꯅꯦꯕꯀꯣ ꯑꯗꯨꯅꯁꯨ ꯆꯥꯗ꯭ꯔꯤ ꯃꯌꯥꯝꯁꯨ ꯑꯩꯗꯤ ꯐꯣꯇꯣ ꯀꯩꯀꯩ ꯌꯥꯝ ꯅꯞꯁꯜꯂꯦꯕ ꯁ꯭ꯋꯥꯏꯗꯒ ꯅꯞꯈꯤꯕꯩ ꯃꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯖꯣꯟꯁꯤꯅꯥ ꯑꯩ ꯅꯞꯄꯤꯁꯦ ꯑꯗꯒꯤ ꯀꯩꯅꯣ ꯒꯣꯀꯨꯜ ꯑꯗꯒꯤ ꯕꯣꯅꯤ ꯒꯣꯀꯨꯜꯒ ꯕꯣꯅꯤꯒꯅꯦ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯛꯏꯁꯦ ꯍꯥꯟꯅ ꯑꯗꯨꯅ ꯒꯣꯀꯨꯜꯒ ꯊꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗꯒ ꯑꯁ ꯒꯣꯀꯨꯜ ꯑꯗꯨꯗꯩꯗꯨꯁꯨ ꯒꯣꯀꯨꯜ ꯂꯕ ꯖꯦꯅꯤꯒ ꯊꯥꯖꯤꯜꯂꯤꯁꯤꯗꯤ ꯑꯩ ꯐꯣꯟꯗꯒꯤ ꯀꯥꯞꯄꯤꯔꯛꯑꯣ ꯁꯦꯜꯐꯤꯗ ꯀꯥꯞꯄꯣ ꯅꯪꯒꯤ ꯁꯦꯜꯐꯤꯁꯤ ꯀꯃꯥꯏꯅ ꯀꯥꯞ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯊꯛꯇ ꯅꯝꯃꯣ ꯃꯊꯛꯇ ꯁꯤꯗ ꯅꯝꯕ ꯌꯥꯕ ꯃꯌꯦꯛ ꯁꯦꯡꯗꯧ ꯃꯥꯟꯗꯦ ꯅꯪ ꯃꯌꯦꯛ ꯐꯣꯟꯁꯦ ꯌꯥꯝ ꯁꯦꯡꯕꯅꯦ ꯅꯪꯅ ꯀꯃꯥꯏꯅ ꯀꯥꯞꯄꯤꯅꯣ ꯈꯪꯗꯦ ꯁꯦꯁꯦ ꯀꯩꯅꯣ ꯕ꯭ꯂꯔ ꯆꯠꯍꯜꯂ ꯀꯥꯞꯄꯤꯗꯨꯕꯨ ꯉꯥꯏꯈꯣ ꯀꯦꯃꯦꯔꯥ ꯃꯃꯥꯏ ꯁꯦꯡꯉꯛꯑꯣ ꯀꯥꯏꯗꯅꯣꯝ ꯊꯝꯃꯦ ꯑꯩꯁꯦ ꯀꯩꯅꯣ ꯕ꯭ꯂꯔ ꯑꯃ ꯆꯠꯂꯤꯁꯤꯕꯨ ꯐꯣꯇꯣꯗ ꯅꯠꯇ꯭ꯔꯦ ꯀꯥꯞꯄꯤꯁꯦ ꯀꯗꯥꯏꯗꯅꯣ ꯀꯥꯞꯄꯦ ꯑꯗꯨꯅꯅꯦ 1 ꯂꯩꯔꯣꯝꯗ ꯑꯣꯏꯅ ꯇꯧꯒꯦ ꯈꯦꯗ꯭ꯔꯦꯛ ꯍꯥꯏꯁꯤꯗꯤ ꯀꯃꯦꯟ ꯄꯥꯊꯔꯛꯑꯒꯦ ꯃꯦꯝ ꯑꯩ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯆꯍꯧꯈꯤꯒꯦ ꯁꯦꯁꯦ ꯄꯥꯏꯔꯣ ꯌꯣ ꯇꯥꯏ ꯈꯣꯏꯕꯥꯏꯁꯦ ꯌꯣ ꯇꯥꯏ ꯀꯥꯏꯗꯩ ꯄꯥꯗꯣꯏꯅꯣ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯦꯒ ꯏꯕꯥꯏꯒ ꯏꯕꯨꯡꯒ ꯏꯅꯝꯃꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯏꯅ ꯈꯟꯕꯁꯦ ꯃꯦꯀꯞ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯕꯥꯄꯣꯛꯄꯤꯗꯒꯤꯀꯣ ꯊꯣꯏꯊꯣꯏꯑꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯉꯣꯟꯗ ꯇꯧꯔꯒ ꯀꯦꯍꯟꯕꯅꯦ ꯌꯥꯝ ꯍꯩꯌꯦ ꯑꯁꯦꯡꯀꯤꯁꯨ ꯑꯩ ꯄꯥꯝꯖꯩ ꯃꯥꯏ ꯃꯦꯀꯞꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯊꯪ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤꯗꯤ ꯅꯪꯉꯔꯣꯏ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯃꯊꯪꯗ ꯊꯦꯡꯅꯔꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯕꯨꯡꯉꯣꯗꯤ ꯂꯥꯛꯇ꯭ꯔꯣ ꯑꯕꯨꯡꯉꯣꯗꯤ ꯁ꯭ꯀꯨꯜꯗ ꯂꯩꯌꯦ ꯑꯩꯁꯨ ꯕꯣꯜ ꯁꯥꯟꯅꯕ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯍꯥꯏ ꯆꯦ ꯅꯪ ꯌꯥꯝ ꯐꯖꯩꯀꯣ ꯀꯩ ꯆꯥꯒꯦ ꯑꯁ ꯃꯦꯀꯞ ꯇꯧꯕꯩꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯐꯖꯩꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯑꯩ ꯊꯝꯃꯣ ꯐꯣꯟꯗꯣ ꯐꯣꯟꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯊꯝꯒꯦꯀꯣ
ꯀꯔꯝ ꯀꯥꯟ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯍꯥꯏ ꯍꯟꯗꯛ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯉꯅꯤ ꯁꯨꯔꯁ ꯈꯪꯉꯕꯝ ꯏꯃꯥꯏ ꯅꯥꯁꯦ ꯈꯨꯅꯥ ꯑꯃꯅꯤ ꯊꯨꯞꯄꯣ ꯈꯥꯃꯦꯟ ꯆꯠꯄꯁꯦ ꯃꯌꯦꯛ ꯐꯖ ꯐꯖꯕ ꯂꯩꯕꯅꯦꯕ ꯃꯌꯦꯛꯁꯤꯡꯁꯦ ꯀꯌꯥ ꯐꯖꯗꯦ ꯃꯌꯦꯛ ꯕ꯭ꯂꯨꯗꯒ ꯌꯥꯝ ꯅꯥꯟꯕ ꯂꯩꯕꯅꯦꯕ ꯈꯥꯃꯦꯟ ꯆꯠꯄꯁꯦ ꯍꯣꯏꯕ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯚꯥꯏ ꯑꯁꯪꯕ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯣꯏꯅ ꯈꯪꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯅꯪꯅ ꯌꯨꯝꯅꯥꯛ ꯍꯥꯏꯔꯤꯔꯣ ꯌꯥꯝ ꯐꯖꯩꯀꯣ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯍꯥꯏꯗꯤ ꯕꯣꯏꯅꯥꯎ ꯗꯥ ꯕꯣꯏꯅꯥꯎ ꯗꯥ ꯕꯣꯏꯅꯥꯎꯅꯤꯅꯦ ꯁꯤꯗꯤ ꯍꯅꯨꯕꯧ ꯍꯥꯏꯁꯤꯗꯤ ꯃꯥꯔꯖꯤꯅꯥꯅ ꯊꯧꯕꯥꯜꯗ ꯏꯅꯥꯎꯄꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯂꯤꯟꯊꯣꯏ ꯀꯧꯕꯅꯦ ꯍꯥꯏ ꯀꯩ ꯂꯝꯗꯅꯣ ꯀꯩ ꯂꯝꯗ ꯄꯥꯜꯂꯤꯅꯣ ꯍꯣꯏ ꯀꯩ ꯂꯩꯀꯥꯏꯗꯅꯣ ꯍꯥꯏꯅꯤ ꯀꯩ ꯂꯝꯗꯅꯣ ꯉꯥꯎꯔꯤꯅꯤꯅꯦ ꯑꯩꯁꯨ ꯀꯣꯛ ꯆꯥꯛꯂꯛꯄ ꯑꯗꯨ ꯁꯤꯅꯤ ꯊꯧꯕꯥꯜꯗ ꯁꯝꯁꯦ ꯍꯤꯌꯥꯔ ꯏꯁꯄ꯭ꯔꯦ ꯃꯌꯥꯝ ꯀꯥꯞꯁꯟꯕꯒꯤꯀꯣ ꯏꯃꯥ ꯁꯤ ꯂꯤꯛꯁꯤꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦꯕ ꯀꯣꯆꯤ ꯑꯁ ꯂꯣꯏ ꯄꯜꯂꯦꯗ ꯁꯝꯗꯒ ꯁꯝꯁꯦ ꯌꯥꯝ ꯅꯥꯔꯅꯤ ꯑꯩ ꯈꯪꯉꯦ ꯆꯥꯛ ꯊꯣꯡꯉꯗꯤ ꯑꯩꯗꯤ ꯃꯥꯏ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯨꯃꯥꯡ ꯀꯥꯈꯠꯂꯛꯑꯅꯤ ꯍꯨꯃꯥꯡ ꯀꯥꯈꯠꯂꯛꯀꯅꯤ ꯑꯩ ꯇꯜꯂꯦ ꯆꯥꯛ ꯊꯣꯡꯕ ꯍꯥꯎꯅꯕ ꯊꯣꯡꯉꯨ ꯍꯥꯎꯁ ꯀꯥꯏꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯣꯏꯕꯨ ꯀꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥ ꯕꯣꯏꯅꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯂꯩꯀꯥꯏ ꯀꯥꯎꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯅ ꯔꯣꯃꯤꯌꯣ ꯀꯧꯕꯅꯦ ꯃꯣꯏꯗꯨ ꯕꯖꯥꯔꯗꯩ ꯈꯔ ꯆꯪꯉꯦ ꯂꯥꯏꯔꯛ ꯆꯥꯎꯅ ꯑꯃ ꯆꯪꯕꯅꯦ ꯆꯥꯔꯦ ꯍꯥꯏꯁꯦ ꯈꯪꯉꯔꯣꯏ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯊꯧꯕꯥꯜꯁꯨ ꯂꯩꯀꯥꯏ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯑꯩꯒꯤ ꯕꯦꯒ ꯁꯅꯥ ꯌꯥꯎꯈꯤꯕ ꯕꯦꯒꯇꯨꯅ ꯀꯥꯏ ꯂꯩꯒ꯭ꯔꯖꯥꯠꯅꯣ ꯍꯥꯎ ꯊꯥꯒꯦ ꯃꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯌꯥꯝ ꯋꯥꯔꯦ ꯃꯤ ꯑꯣ ꯅꯪꯉꯔꯣꯏꯗ ꯍꯧꯖꯤꯛ ꯉꯥꯏꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯥꯏ ꯍꯔꯥꯎꯕ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯐꯤꯔꯣꯟ ꯅꯨꯡꯔꯣꯟ ꯍꯣꯡꯗꯣꯏꯒꯤ ꯇꯧꯅꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯝꯇ ꯎꯠꯁꯤꯔꯣ ꯂꯥꯎꯅ ꯌꯦꯡꯒꯦꯅꯦ ꯅꯁꯛꯇꯣ ꯀꯦꯃꯦꯔꯥ ꯆꯠꯈꯤꯅꯤꯒꯗꯤ ꯅꯠꯇꯕ ꯇꯤ ꯌꯦꯡꯒꯦ ꯂꯥꯎꯅꯦ ꯉꯥꯎꯅꯗꯧ ꯁꯛꯇꯣ ꯑꯝꯇ ꯑꯩ ꯉꯝꯃꯔꯣꯏꯗ ꯔꯥꯁꯤꯁꯦ ꯃꯥꯒꯤ ꯔꯥꯁꯤꯅ ꯃꯥ ꯄꯨꯛꯅꯤꯡ ꯇꯥꯍꯧꯔꯦꯗꯣ ꯇꯧꯔꯦꯅꯦ ꯀꯩ ꯂꯝꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅꯣ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯊꯧꯕꯥꯜ ꯅꯤꯡꯊꯧ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯒꯦ ꯂꯥꯛꯑꯣꯅꯦ ꯄꯥꯝꯕꯣꯝ ꯑꯣꯏ ꯎꯠꯂ ꯂꯩ ꯄꯥꯝꯕꯣꯝ ꯑꯣꯏ ꯎꯠꯄꯅꯤꯅꯦꯕ ꯅꯪ ꯇꯧꯖꯩꯁꯤꯅ ꯍꯥꯎ ꯇꯨꯝꯃꯒꯦ ꯌꯥꯗ꯭ꯔꯦ ꯃꯤꯠ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯗꯥ ꯕꯣꯏꯅꯥꯎ ꯕꯥꯏ ꯕꯥꯏ
나쫌ꯁꯦ 나쫌ꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯡꯗꯣ ꯒꯥꯏꯁꯦ ꯏꯕꯨꯡꯉꯣ ꯑꯩ ꯁꯝ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯧꯊꯣꯛ ꯂꯥꯎ ꯍꯩꯒꯗ꯭ꯔꯥ ꯅꯃꯥꯏ ꯇꯧꯍꯜꯂꯁꯤꯔꯥ ꯍꯩꯗꯧ ꯃꯥꯟꯗꯦꯕꯣ ꯁꯝ ꯂꯣꯏ ꯐꯣꯏꯗꯠꯂꯛꯇꯧ ꯃꯥꯜꯂꯦꯅ ꯁꯝ ꯅꯥꯆꯣꯝꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯨꯃꯥꯏꯅꯅꯦꯕ ꯍꯥꯞꯄꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯃ ꯁꯨꯃꯥꯏꯅ ꯆꯦꯁꯦ ꯉꯁꯤꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯡꯗꯣ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯇꯥꯃꯣ ꯂꯥꯛꯑꯣ ꯃꯤ ꯀꯩ ꯂꯝꯗꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗꯅꯦ ꯑꯩ ꯁꯅꯥ ꯁꯤꯖꯟꯅ ꯁꯅꯥ ꯃꯥꯡꯈꯤꯖꯥꯠꯅꯤ गुलाबी आंखें जो तेरे देखे अचापोꯠ ꯑꯃꯐꯥꯎ ꯂꯣꯏꯔꯛꯇꯦ ꯑꯩ ꯀꯩꯒꯤꯅꯣ ꯑꯆꯥꯄꯣꯠ ꯆꯥꯅꯤ ꯑꯆꯥꯄꯣꯠ ꯂꯥꯝꯃꯛꯏꯔꯕ ꯄꯣꯔꯛꯄ꯭ꯔꯣ ꯀꯩ ꯂꯝꯗꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯦꯛꯁꯇꯗꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯍꯌꯦꯡ ꯃꯣꯏꯔꯥꯡ ꯂꯥꯛꯀꯅꯤ ꯃꯣꯏꯔꯥꯡꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯏꯃꯥꯟꯅꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯣꯏꯔꯥꯡꯗ ꯑꯗꯨꯒꯤꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯤꯕꯟ ꯆꯠꯄꯩꯗꯣ ꯉꯥ ꯐꯥꯕꯩꯗꯣ ꯑꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩꯈꯣꯏ ꯄꯥꯠꯇ ꯑꯣꯏꯅ ꯅꯝꯃꯛꯑꯅꯤ ꯄꯥꯠꯀꯤ ꯄꯥꯠ ꯆꯠꯀꯅꯦꯕ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯆꯠꯇꯕ ꯉꯥ ꯐꯅꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ ꯅꯥꯁꯦ ꯐꯖꯅ ꯅꯥꯔꯦꯅ ꯁꯅꯥꯒꯨꯝꯕ ꯂꯥꯛꯃꯟꯗꯅ ꯉꯁꯥꯏ ꯖꯒꯣꯏ ꯁꯥꯕꯗ ꯁꯤ ꯂꯩꯈꯣꯝ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯈꯣꯡꯁꯦ ꯍꯟꯗꯛꯇꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯌꯥꯝ ꯅꯥꯜꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯣꯡꯅ ꯇꯥꯁꯟꯕꯩꯔꯥ ꯈꯪꯗꯦ ꯃꯤꯗꯨꯅ ꯆꯟꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯂꯣꯝ ꯊꯣꯛꯂꯛꯑꯕꯅꯤꯅꯅꯦ ꯏꯁꯤꯡ ꯅꯣꯡ ꯇꯥꯔꯛꯐꯝꯒꯤ ꯏꯁꯤꯡꯒꯤ ꯖꯒꯥꯗꯨ ꯂꯣꯏꯅꯃꯛ ꯂꯩꯈꯣꯝꯗꯨ ꯂꯣꯏꯅ ꯅꯦꯠꯁꯜꯂꯦꯕ ꯍꯟꯗꯛꯇꯤ ꯃꯤꯕꯨ ꯆꯤꯟꯕꯨ ꯆꯤꯟꯗ꯭ꯔꯤ ꯑꯁ ꯃꯃꯥꯡꯗꯗꯤ ꯐꯝꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯂꯦꯞꯐꯝꯐꯥꯎ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯐꯝꯐꯝꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯆꯟꯗꯣꯟ ꯀꯣꯛꯈ꯭ꯔꯕ ꯆꯟꯗꯣꯟꯗꯤ ꯀꯣꯛꯑꯦ ꯁꯤꯡꯗꯨꯔꯗꯤ ꯀꯣꯛꯇꯦ ꯁꯤꯡꯗꯨꯔꯗꯣ ꯀꯩꯅꯣꯅꯦꯕ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯒꯦ ꯅꯪ ꯉꯥꯛꯇ ꯂꯩꯔꯨ ꯁꯤꯗ ꯍꯥꯏ ꯃꯌꯥꯝ ꯗꯗꯥꯗꯨ ꯎꯍꯜꯂꯛꯑꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯗꯗꯥꯁꯤ ꯂꯩꯔꯦ ꯐꯤꯔꯣꯜ ꯗꯗꯥ ꯂꯣꯏ ꯏꯁ ꯌꯦꯁ ꯍꯣꯡꯗꯣꯛꯈ꯭ꯔꯦꯕ ꯑꯩꯗꯤ ꯐꯤ ꯍꯣꯡꯗꯣꯛꯈ꯭ꯔꯦꯗ ꯍꯥꯏꯗꯤ ꯋꯥꯔꯕ ꯁꯨꯝ ꯁꯦꯠꯂ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯁꯤ ꯁꯛꯇꯝꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯣ ꯁꯤ ꯇꯤ ꯁꯥꯔꯠ ꯂꯤꯠꯄꯒꯤꯅꯦ ꯇꯪꯈꯥꯏ ꯑꯃ ꯁꯤꯗꯒꯤꯅ ꯃꯨꯔꯦ ꯁꯤꯗꯩ ꯉꯧꯈ꯭ꯔꯦ ꯊꯕꯛ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯂꯤꯠꯂꯛꯑꯦꯕ ꯆꯥꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯑꯣ ꯅꯣꯏ ꯁꯥꯏꯗꯨ ꯄꯅꯤꯁꯃꯦꯟ ꯇꯧꯍꯟꯁꯦ ꯍꯥꯏ ꯇꯧꯁꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯌꯥꯏ ꯇꯧꯁꯤ ꯌꯥꯏ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯕꯒꯤ ꯉꯥ ꯐꯥꯔ ꯉꯥ ꯆꯥꯒꯦ ꯐꯥꯁꯨ ꯐꯥꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯊꯣꯡꯁꯨ ꯇꯧꯔꯛꯀꯦ ꯊꯣꯡꯅꯤ ꯁꯤꯝꯇ ꯄꯥꯏꯃꯤꯟꯅꯁꯤ ꯁꯤ ꯄꯥꯏꯕꯤꯌꯣ ꯀꯩꯅꯣ ꯐꯣꯟ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯑꯦ ꯑꯁ ꯊꯨꯞꯇ ꯌꯥꯔꯣꯏꯌꯦ ꯂꯣꯏ ꯁꯦꯒꯥꯏꯈ꯭ꯔꯅꯤ ꯉꯥꯏꯈꯣ ꯆꯤꯡꯒꯅꯨ ꯄꯤꯟ ꯐꯥꯔꯤ ꯁꯦꯒꯥꯏꯈꯤ ꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯆꯦ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯏ ꯆꯦ ꯅꯥꯀꯟꯗ ꯂꯩ ꯑꯩ ꯐꯤ ꯍꯣꯡꯈꯤꯒꯦ ꯇꯧꯕ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯕꯣꯔ ꯍꯥꯏꯔꯦ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯃꯥꯜꯂꯤ ꯃꯥꯏꯁꯦ ꯍꯥꯏ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯍꯥꯏꯗꯨꯅꯤ ꯍꯥꯏ ꯃꯌꯥꯝ ꯂꯝꯗꯥꯡ ꯑꯃꯗꯨꯁꯨ ꯁꯦꯒꯥꯏꯔꯦ ꯑꯩꯅ ꯃꯌꯥꯝ ꯄꯤꯟꯗꯕꯅꯤꯅ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯉꯥꯏꯈꯣ ꯑꯩ ꯉꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯗꯣ ꯀꯅꯥꯝ ꯌꯦꯡꯕꯤꯗꯕ ꯋꯥꯅꯤ ꯃꯌꯥꯝ ꯀꯔꯤ ꯋꯥꯔꯧꯕ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ
ꯁꯥꯡꯗꯤ ꯈꯔ ꯁꯥꯡꯕꯅꯦꯕ ꯄꯨꯔꯥ ꯐꯨꯜ ꯅꯝꯕꯅꯦꯕ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯗꯨꯒꯤ ꯁꯥꯡꯕꯅꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦꯒ ꯗꯗꯥꯒ ꯆꯥꯛ ꯊꯣꯡꯗꯣꯏ ꯇꯧꯔꯤꯗ ꯀꯩꯅꯣ ꯇꯧꯔꯤ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏ ꯁꯥꯔꯨꯕ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯁꯨꯃꯥꯏꯅꯒ ꯃꯧꯅꯒ ꯐꯅꯦꯛ ꯁꯨꯃꯥꯏꯅꯒ ꯆꯤꯡꯈꯠꯄꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯍꯥ ꯑꯩꯈꯣꯏꯒꯤ ꯊꯥꯔꯤꯌꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯨꯃꯥꯏꯅꯒ ꯃꯧꯅꯒ ꯐꯅꯦꯛꯀ ꯆꯤꯡꯈꯠꯄꯁꯦ ꯌꯥꯝ ꯐꯖꯕꯤꯒ ꯁꯥꯏꯁꯤꯗꯤ ꯁꯦ ꯊꯝꯒꯣ ꯑꯆꯥꯄꯣꯠ ꯂꯩ ꯑꯆꯥꯄꯣꯠ ꯑꯆꯥꯄꯣꯠ ꯂꯩꯇ꯭ꯔꯣ ꯅꯣꯏꯒꯤ ꯑꯝꯇ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯁꯤ ꯀꯥꯏꯗ ꯂꯩꯗꯣꯏꯕ ꯀꯅꯥꯒ ꯆꯥꯗꯣꯏꯕ ꯉꯥ ꯂꯩꯔꯦ ꯑꯦ ꯉꯥ ꯌꯥꯅꯤꯅꯦ ꯉꯥ ꯆꯥꯁꯤ ꯑꯉꯧꯕꯁꯨ ꯅꯠꯇꯅ ꯁꯤꯗꯤ ꯉꯥ ꯑꯌꯥꯏꯕꯔꯣ ꯑꯌꯥꯏꯕ ꯆꯥꯗꯦ ꯑꯉꯧꯕꯅꯤ ꯑꯉꯧꯕ ꯌꯥꯎꯗ꯭ꯔꯣ ꯑꯃꯨꯟꯕꯔꯕ ꯑꯇꯥꯎ ꯑꯁ ꯃꯌꯥꯝ ꯄꯩꯒꯩ ꯂꯩꯔꯤꯁꯦ ꯉꯥ 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 ꯉꯥꯏꯔꯦ ꯉꯥꯒꯤ ꯀꯣꯟ ꯐꯖꯩꯌꯦ ꯍꯥꯏ ꯆꯦꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯉꯁꯤꯗꯤ ꯍꯪꯉꯛꯑꯣꯅꯦ ꯖꯒꯣꯏ ꯌꯥꯝ ꯗꯦꯠ ꯅꯥꯟꯅ ꯁꯥꯕꯅꯦꯕ ꯑꯩꯈꯣꯏ ꯆꯦꯁꯤꯅ 28 ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯚꯤꯗꯤꯑꯣ ꯅꯝꯃꯨ ꯍꯥꯏꯔꯒꯅꯦ ꯀꯔꯤꯕꯨ ꯅꯝꯃꯤꯅꯣ ꯈꯪꯗꯦ ꯃꯈꯨꯠꯇꯨꯅ ꯇꯪꯈꯥꯏ ꯑꯃ ꯈꯟꯖꯤꯜꯂ ꯊꯝꯃꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃꯝꯗꯕ ꯋꯥꯅꯤꯗ ꯑꯩ ꯏ ꯌꯥꯝ ꯀꯥꯏꯗ ꯅꯪ ꯂꯥꯏꯚ ꯀꯥꯏꯗꯅꯣ ꯊꯥꯏꯁꯦ ꯀꯔꯝꯕꯗꯅꯣ ꯌꯨꯇꯨꯕ ꯌꯨꯇꯨꯕꯇꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯅꯦ ꯀꯩꯅꯣ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯍꯥꯏ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯅꯦꯛꯁꯤꯗꯤ ꯃꯥꯁꯨ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯍꯥꯛꯈꯩ ꯅꯝꯗꯕꯅꯤꯅꯀꯣ ꯍꯩꯇ꯭ꯔꯕ ꯀꯩ ꯂꯝꯒꯤ ꯖꯒꯣꯏꯅꯣ ꯊꯧꯕꯥꯜ ꯅꯤꯡꯊꯧꯒꯤ ꯊꯧꯕꯥꯜ ꯅꯤꯡꯊꯧꯒꯤ ꯖꯒꯣꯏ ꯌꯥꯎꯔꯨꯔꯦ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏ ꯀꯃꯦꯟ ꯏꯁꯨ ꯏꯔꯛꯇꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯆꯟꯗ꯭ꯔ ꯅꯥꯎꯔꯦꯝ ꯍꯥꯏꯌꯦ ꯅꯠꯇꯦ ꯔꯦꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯣꯂꯤ ꯀꯥꯏ ꯊꯝꯒꯦ ꯔꯦꯗꯤ ꯊꯧꯌꯨꯝ ꯑꯩꯈꯣꯏ ꯇ꯭ꯔꯣꯂꯤ ꯀꯥꯏ ꯊꯝꯒꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯇ꯭ꯔꯣꯂꯤ ꯆꯠꯂꯨ ꯍꯨꯔꯥꯟꯕꯅꯣ ꯑꯩꯈꯣꯏ ꯇ꯭ꯔꯣꯂꯤ ꯐꯤ ꯄꯨꯔꯛꯈꯤꯗꯥꯏꯅꯦ ꯑꯁꯤ ꯂꯩꯗꯨꯗꯤ ꯃꯤꯔꯔ ꯃꯃꯥꯡꯗ ꯌꯦꯡꯉꯣ ꯊꯥꯒꯠꯂꯛꯑꯣ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯒꯠꯂꯛꯀꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯁꯨ ꯐꯥꯅꯤ ꯊꯣꯡꯁꯨ ꯊꯣꯡꯅꯤ ꯑꯗꯨꯀꯥꯟꯗ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯃꯨꯛꯕꯥꯡꯁꯨ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯂꯣꯏ ꯇꯧꯔꯛꯀꯅꯤ ꯍꯌꯦꯡ ꯃꯨꯛꯕꯥꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯦꯕ ꯃꯨꯛꯕꯥꯡ ꯆꯥꯎꯕ ꯑꯃ ꯂꯩꯔꯦ ꯁꯟꯒꯤ ꯃꯨꯡꯖꯥꯎ ꯀꯩꯅꯣ ꯅꯣꯏ ꯁꯥꯏꯗꯨ ꯅꯣꯏ ꯃꯜꯂꯤꯀꯣ ꯈꯔ ꯃꯌꯦꯡ ꯇꯥꯍꯜꯂꯣ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯣ ꯁꯤꯕꯨ ꯁꯤ ꯕ꯭ꯂꯥꯎꯁ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ ꯅꯪ ꯈꯔ ꯅꯣꯏꯃꯜꯂꯦꯌꯦ ꯕ꯭ꯂꯥꯎꯁ ꯂꯧꯊꯣꯔꯛꯑꯣ ꯃꯌꯦꯡ ꯇꯥꯍꯜꯂꯣꯌꯦ ꯅꯣꯏꯃꯜꯂꯦꯌꯦꯅ ꯂꯥꯏꯚꯇ ꯅꯪ ꯊꯧꯔꯤꯁꯦ ꯃꯊꯛꯇ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟ ꯍꯦꯟꯒꯠꯈ꯭ꯔꯦ ꯐꯣꯟ ꯆꯥꯎꯈꯠꯂꯛꯏꯁꯦ ꯀꯃꯦꯟꯗꯨ ꯍꯥꯏ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯨꯛꯀ ꯊꯥꯕꯤꯔꯛꯑꯣ ꯑꯃꯨꯛꯀ ꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯣ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯌꯥꯗ꯭ꯔꯦ ꯂꯧꯊꯣꯛꯄ ꯂꯥꯁꯀꯤ ꯑꯁ ꯑꯗꯨꯕꯨ ꯍꯩꯇꯦꯍꯦ ꯀꯩ ꯂꯝꯗꯅꯣ ꯁꯛꯇ꯭ꯔꯗꯤ ꯕ꯭ꯔꯣꯁꯦ ꯐꯖꯅ ꯑꯝꯇ ꯂꯝꯗꯩꯅꯣ ꯁꯦ ꯁꯦ ꯑꯩꯈꯣꯏ ꯋꯥꯡꯄꯣꯛꯄꯤꯗꯩꯅꯦ ꯁꯨꯒꯨꯅꯨ ꯌꯥꯔꯕ ꯋꯥꯡꯄꯣꯛꯄꯤ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒꯁꯦ ꯍꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯁꯦ ꯊꯧꯕꯥꯜꯗꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯔ ꯀꯩ ꯍꯥꯏꯅꯣ ꯏꯕꯥꯏꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯇꯥꯃꯣꯅ ꯍꯦꯜꯞ ꯐꯖꯕ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯦꯜꯂꯦ ꯐꯖꯕ ꯍꯥꯏ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯄꯥ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯌꯥꯝ ꯍꯔꯥꯎꯏ ꯆꯦꯒ ꯗꯥꯒꯁꯦ ꯌꯦꯟ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨ ꯊꯥꯒꯠꯂꯛꯇꯦꯀꯣ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯌꯦꯟꯁꯨ ꯆꯥꯔꯛꯀꯦ ꯂꯣꯏ ꯆꯥꯔꯛꯀꯦ ꯃꯣꯔꯦ ꯂꯝꯕꯤꯗꯁꯨ ꯀꯣꯏꯕ ꯂꯥꯛꯄꯤꯔꯛꯑꯣ ꯊꯦꯡꯅꯁꯦ ꯍꯣꯏ ꯌꯥꯏ ꯃꯣꯔꯦꯗ ꯂꯥꯛꯀꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯛꯑꯝꯗꯕꯅꯦ ꯅꯕꯥꯅꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯤꯁꯦꯀꯣ ꯑꯍꯥꯟꯕꯗꯛ ꯎꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕꯅꯤꯗ ꯍꯥꯏꯗꯤ ꯂꯧꯁꯟꯕ ꯉꯝꯗꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯁꯦ ꯁꯨꯝ ꯂꯣꯏꯅꯔꯀꯥꯟꯗ ꯈꯪꯉꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯤꯗ ꯑꯇꯩ ꯀꯃꯦꯟꯁꯦ ꯄꯨꯡ ꯊꯥꯖꯜꯂꯛꯑꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯏꯕꯥ ꯏꯆꯦ ꯑꯃꯇ ꯎꯠꯂꯛꯑꯣ ꯏꯆꯦ ꯍꯜꯂꯛꯑꯅꯤ ꯂꯥꯛꯑꯅꯤ ꯇꯥꯃꯣꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤꯡꯗꯣ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯍꯥꯏꯅꯣ ꯄꯣꯠ ꯆꯩ
ꯌꯦꯜꯂꯒ ꯈꯣꯏꯔꯣꯝꯗꯣ ꯃꯔꯝ ꯈꯣꯏꯔꯝꯕꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯩꯅꯣ ꯄꯣꯠ ꯂꯥꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦ ꯅꯪ ꯀꯧꯔꯛꯑꯦ ꯏꯆꯦ. ꯁꯟ ꯊꯣꯡꯕ ꯆꯥꯕꯒꯤ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯩ ꯉꯁꯤ ꯁꯟ ꯆꯥꯅꯤꯡꯕꯅꯦꯕ. ꯁꯟ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯁꯟ ꯐꯪꯗ꯭ꯔꯕ ꯉꯁꯤ ꯊꯦꯡꯉꯕ ꯑꯩꯈꯣꯏ. ꯑꯩ ꯉꯁꯤ ꯑꯦꯁꯇꯥꯐꯦꯝ ꯆꯥꯅꯤꯡꯕꯅꯦꯕ. ꯉꯁꯤ ꯈꯣꯡꯒ ꯅꯣꯏ ꯁꯥꯟꯅꯧꯕꯒ. ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯝꯇ ꯊꯦꯡꯅꯅꯤꯡꯉꯦ ꯍꯥꯏ ꯊꯦꯡꯅꯁꯤ ꯌꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯃꯣꯁ ꯋꯦꯜꯀꯝꯅꯦ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ. ꯅꯣ ꯃꯣꯔꯦ ꯍꯥꯏ ꯏꯠꯁ ꯃꯣꯔꯦ ꯂꯝꯕꯤ ꯍꯥꯏꯁꯤꯗꯤ ꯃꯣꯔꯦ ꯂꯝꯕꯤ ꯍꯥꯏꯁꯤ ꯀꯥꯏꯋꯥꯏ ꯂꯩꯒꯦ? ꯑꯣ ꯑꯩ ꯑꯗꯨꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤꯌꯦ. ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏ ꯏꯔꯝꯗꯝꯅ ꯅꯨꯡꯉꯥꯏꯇꯥꯕꯅꯤ ꯀꯩꯅꯣꯅꯦ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐ ꯂꯣ ꯀꯩ ꯄꯣꯁꯇꯅꯣ ꯂꯩꯔꯤꯁꯦ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯁꯤ ꯑꯥꯔ ꯄꯤ ꯌꯥꯝ ꯑꯣꯏꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯑꯗꯨꯝ ꯁꯤ ꯑꯥꯔ ꯄꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯝ ꯍꯪꯉꯤ. ꯑꯩ ꯁꯤ ꯑꯥꯔ ꯄꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯥꯔꯃꯤꯗ ꯂꯩꯕꯅꯦ ꯕ꯭ꯔꯗꯔ. ꯗꯗꯥ ꯖꯦꯝꯁ ꯑꯝꯇ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯚꯥꯏ ꯀꯅꯥꯅꯣ ꯁꯤ ꯖꯦꯝꯁꯅ ꯎꯠꯂꯛꯑꯣꯌꯦ ꯑꯂꯤꯁꯥ ꯃꯨꯇꯨꯝ ꯍꯥꯏ ꯑꯂꯤꯁꯥ ꯃꯨꯇꯨꯝ ꯗꯥ ꯖꯦꯝꯁ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯐꯤ ꯂꯣꯟꯖꯧ. ꯐꯤꯁꯤꯂꯦ ꯑꯩ ꯎꯠꯄꯁꯤ ꯏꯀꯥꯏꯗꯦꯍꯦ. ꯗꯥ ꯖꯦꯝꯁ ꯎꯠꯂꯣꯅ ꯇꯧꯔꯛꯑꯦꯅꯦ. ꯗꯥ ꯖꯦꯝꯁꯀꯤ ꯗꯤꯃꯥꯟ ꯑꯃ ꯂꯥꯛꯑꯦ ꯍꯧꯖꯤꯛ. ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯅꯣꯏ ꯑꯩꯈꯣꯏꯁꯦ. ꯑꯅꯤꯁꯦ ꯀꯥꯏꯗꯒꯤꯅꯣ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤ ꯆꯥꯔꯕꯣ ꯗꯗꯥ ꯍꯥꯏ ꯗꯗꯥ ꯃꯨꯛꯕꯥꯡ ꯍꯣꯠ ꯆꯤꯜꯂꯤ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯥꯏ ꯏꯇꯩꯃꯒ. ꯗꯥ ꯖꯦꯝꯁꯁꯤ ꯎꯠꯂꯦ. ꯂꯩꯔꯦ ꯖꯦꯝꯁꯁꯤ ꯂꯩꯔꯦ. ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯣꯏꯕꯥꯅꯤ ꯆꯪꯗꯅ ꯃꯄꯨ ꯅꯣꯏ ꯁꯥ ꯁꯥꯏꯗ ꯂꯩꯔꯛꯑꯦ. ꯎꯠꯂꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏ ꯁꯥꯏ ꯎꯠꯂꯛꯑꯅꯤ. ꯅꯪ ꯐꯝꯖꯍꯧꯔꯣ ꯏꯕꯦꯝꯃ ꯂꯥꯏꯠ ꯃꯃꯥꯡꯗ ꯑꯩ ꯆꯠꯇꯣꯔꯝꯅꯤ. ꯑꯩ ꯕꯦꯠ ꯀꯃꯦꯟꯒ ꯇꯧꯔꯛꯇ꯭ꯔꯣ ꯅꯣꯏ ꯆꯦꯟꯅꯦꯜꯗꯒ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯕꯦꯠ ꯀꯃꯦꯟ. ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗ 28 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯜꯂꯅꯤ ꯍꯟꯗꯛꯀꯤ. ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯏ ꯑꯅꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯍꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯑꯗꯨꯅ ꯍꯦꯜꯂꯦ ꯏꯕꯥꯏ. ꯑꯩ ꯃꯧ ꯑꯅꯧꯕꯤꯅꯦ ꯍꯪꯒꯄꯥꯟ ꯀꯤꯔꯤꯁꯦ ꯎꯗ꯭ꯔꯥ? ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒꯦ. ꯐꯣꯟ ꯅꯝꯕꯔ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅꯃꯛ ꯌꯥꯎꯕꯅꯦ ꯅꯝꯕꯔ. ꯃꯝꯃꯤꯖꯤ ꯀꯩ ꯊꯣꯡꯉꯤꯅꯣ? ꯏꯟꯗꯣꯝꯆꯥ ꯑꯩ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤ. ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯀꯦ ꯑꯁꯦꯡꯕꯩ ꯊꯥꯖꯗ ꯃꯥꯜꯂꯦ. ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤ ꯌꯨꯇꯨꯕꯇ. ꯅꯝꯕꯣꯜꯒꯤ ꯈꯣꯔꯤ ꯐꯥꯕ ꯍꯔꯥꯎꯔꯤꯌꯦꯅꯦ. ꯅꯣꯏꯁꯨ ꯍꯔꯥꯎꯔꯤꯅꯤ. ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ? ꯀꯩ ꯅꯨꯃꯤꯠꯇ ꯂꯣꯏꯗꯣꯏꯅꯣꯕ? ꯍꯌꯦꯡ ꯌꯦꯡꯕ ꯅꯪꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪ? ꯌꯥꯝ ꯐꯖꯕ ꯁꯥꯏꯌꯦ ꯒꯥꯏꯁꯤ. ꯇꯧꯁꯟꯅꯩꯅꯦ ꯀꯥꯔꯟ ꯇꯧꯔꯤꯅꯦ ꯁꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯥꯏꯌꯨ. ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯖꯦ ꯍꯥꯏꯅꯣ? ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯉꯁꯤ. ꯑꯁ ꯑꯁꯥꯝꯕ ꯑꯃ ꯊꯣꯡꯖꯜꯂꯁꯤ ꯋꯥꯔꯦ. ꯅꯦꯠ ꯌꯥꯗꯦ ꯁꯤꯗ ꯅꯦꯠ ꯌꯥꯗꯦ ꯏꯃꯨꯡꯗ ꯑꯁꯤꯗ. ꯁꯤꯡꯅꯕꯣ ꯍꯥꯏꯕ ꯑꯗꯣ ꯖꯦꯝꯁ ꯂꯧ ꯂꯥꯎ. ꯑꯁ ꯑꯩ ꯄꯥꯏꯔꯝꯈꯤꯕ꯭ꯔꯣ ꯐꯣꯟꯗꯣ ꯏꯁꯤꯡ ꯂꯧꯔꯛꯑꯣ ꯍꯥꯏꯕ. ꯇꯨ ꯂꯧ ꯆꯠꯈ꯭ꯔꯦ. ꯏꯁꯤꯡ ꯊꯛꯅꯕ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯍꯥꯏ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡ ꯆꯠꯂꯨꯏꯌꯦ ꯑꯗꯨꯏꯅꯦ. ꯆꯦ ꯌꯦꯜꯂꯣ ꯏꯟꯕꯗꯨ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ. ꯀꯪꯂꯩ ꯁꯅꯥꯄꯣꯡ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯦ. ꯁꯥꯒꯠꯂꯨꯗ ꯏꯃꯣꯝ ꯁꯥꯒꯠꯂꯨꯗ ꯄꯥꯔꯤ ꯄꯥꯔꯤ. ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯂꯋꯥꯏ ꯃꯆꯥꯒ ꯍꯥꯏꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ. ꯅꯨꯄꯤꯅꯦ ꯀꯥꯏꯅ ꯂꯋꯥꯏ ꯃꯆꯥꯒ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯁꯥꯎꯋꯤꯅ ꯅꯪꯗꯤ.
ꯁꯥꯎꯔꯀꯥꯟꯗ ꯂꯋꯥꯏ ꯃꯆꯥꯒ ꯌꯥꯝ ꯍꯥꯏꯒꯟꯕ ꯃꯤꯗꯣ ꯃꯥꯜꯂꯤꯕꯣ ꯅꯪꯁꯦ ꯃꯥꯜꯂꯤꯕꯣ ꯐꯖꯩꯌꯦ ꯀꯔꯤ ꯆꯥꯒꯦ ꯐꯖꯗꯤ ꯐꯖꯗꯦꯗ ꯁꯨꯝ ꯉꯁꯤ ꯀꯦꯔꯨꯕꯒꯤ ꯈꯤꯇꯪ ꯐꯖꯕ ꯃꯥꯟꯕ ꯋꯥꯅꯤ ꯁꯝꯁꯦ ꯅꯥꯟꯊꯣꯔꯛꯑꯦ ꯁꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯞꯄꯦꯕꯀꯣ ꯁꯝꯁꯦ ꯌꯦꯡꯒꯦꯔꯥ ꯑꯩꯒꯤ ꯁꯝꯁꯦ ꯏꯕꯨꯡꯉꯣ ꯁꯤ ꯂꯥꯎ ꯑꯩ ꯁꯝ ꯂꯧꯊꯣꯛꯇꯧꯔꯕꯅꯦ ꯑꯩ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯒꯤ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯍꯧ ꯂꯥꯎ ꯑꯩ ꯁꯝ ꯂꯧꯊꯣꯛꯑꯒꯦꯕ ꯂꯥꯏꯛꯇ ꯍꯣꯔꯦꯟ ꯂꯧꯊꯣꯛ ꯀꯥꯞ ꯑꯦ ꯌꯥꯔꯣꯏ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯣ ꯀꯩꯅꯣ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯗꯤ ꯌꯥꯔꯣꯏ ꯃꯅꯤꯡ ꯀꯥꯞꯄꯣꯕ ꯃꯅꯤꯡꯗ ꯉꯥꯏꯈꯣ ꯄꯣꯠꯁꯦ ꯃꯅꯤꯡꯗ ꯍꯥꯟ ꯀꯥꯞꯄꯛꯑꯣꯕ ꯑꯩꯉꯣꯟꯗ ꯂꯋꯥꯏ ꯃꯆꯥꯒ ꯊꯤ ꯍꯥꯏꯊꯔꯦ ꯅꯥꯕ ꯑꯩ ꯑꯩꯉꯣꯟꯗꯔ ꯅꯪꯉꯣꯟꯗꯔ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯐꯣꯟ ꯃꯨꯜꯂ ꯆꯠꯄ ꯂꯋꯥꯏ ꯅꯨꯄꯤꯒ ꯍꯥꯏꯔꯦ ꯅꯥꯕ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯦ ꯆꯦ ꯇꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯦꯅ ꯆꯦꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯏꯅꯦ ꯑꯩ ꯍꯥꯏꯁꯦ ꯇꯥꯎ ꯑꯇꯩ ꯀꯥꯞꯄꯛꯀꯅꯣ ꯁꯝꯁꯦ ꯈꯇꯪ ꯀꯥꯞꯄꯣ ꯍꯥꯏꯕ ꯑꯩ ꯎꯕꯩꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯁꯛ ꯐꯖꯕꯁꯦ ꯅꯨꯄꯤ ꯅꯪꯗꯤ ꯂꯋꯥꯏ ꯃꯆꯥꯅꯦ ꯍꯥꯏꯁꯤꯗꯤ ꯑꯩ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯁꯜꯂꯛꯇꯣꯔꯦ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ ꯅꯪꯒꯤꯁꯦ ꯌꯥꯝ ꯀꯩꯅꯣ ꯋꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯃꯣꯏꯅ ꯑꯩ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯤꯕꯣ ꯈꯔ ꯂꯝ ꯍꯦꯜꯂꯨꯕ꯭ꯔꯥ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡ ꯍꯥꯏꯁꯤꯗꯤ ꯀꯥꯞꯀꯦ ꯇꯧꯔꯒ ꯅꯪꯅ ꯆꯤꯡꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯣꯏ ꯑꯩ ꯐꯖꯅ ꯀꯥꯞꯄꯣ ꯐꯖꯅ ꯍꯥꯟꯅ ꯀꯥꯞꯄꯣ ꯑꯩ ꯈꯨꯀꯥꯞꯁꯦ ꯑꯩ ꯐꯣꯇꯣ ꯌꯥꯝ ꯀꯥꯞꯄ ꯍꯩꯕ ꯃꯤ ꯃꯥꯜꯍꯟꯈ꯭ꯔꯦ ꯃꯥꯅ ꯀꯥꯞꯄꯕꯣ ꯀꯥꯞꯄꯦ ꯌꯦꯡꯉꯣ ꯃꯧ ꯑꯅꯧꯕꯤ ꯃꯥꯜꯂꯦ ꯍꯥꯏꯁꯤꯗꯤ ꯁꯤ ꯌꯦꯡꯉꯨ ꯍꯩꯇꯦꯕ ꯀꯥꯞꯄ ꯑꯩꯅ ꯍꯥꯏꯗꯤ ꯅꯥꯆꯣꯝ ꯀꯩꯀꯥꯁꯦ ꯐꯖꯅ ꯍꯥꯞꯄꯒ ꯁꯝꯒꯤ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯁꯦ ꯀꯥꯞꯄꯣ ꯍꯥꯏꯕꯅꯤꯅꯦ ꯄꯪꯉꯤꯗꯀꯣ ꯃꯧ ꯑꯅꯧꯕꯤ ꯀꯅꯥꯅꯣ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯁꯦ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯣꯝꯅ ꯍꯥꯏꯈꯤꯕꯅꯤ ꯈꯪꯗꯦ ꯌꯨꯝꯗꯔꯣ ꯍꯥꯏ ꯃꯥꯅꯦ ꯌꯨꯝꯗꯅꯦ ꯍꯥꯏ ꯏꯃꯥ ꯍꯥꯏ ꯆꯦ ꯅꯨꯡꯁꯤꯕꯤ ꯆꯦꯗ ꯂꯋꯥꯏ ꯍꯥꯏꯕ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯂꯋꯥꯏꯗꯤ ꯆꯦ ꯍꯥꯏꯁꯤꯗꯤ ꯉꯥꯈꯣ ꯃꯦꯝꯇ ꯇꯜꯂꯤꯕ ꯅꯪꯁꯤꯗꯤ ꯈꯨꯖꯤꯟ ꯇꯦꯛ ꯇꯥꯔꯦ ꯌꯥꯔꯕꯣ ꯅꯪꯒꯤꯗꯣ ꯁꯣꯏꯕꯅꯤ ꯁꯣꯏꯔꯦ ꯌꯥꯗ꯭ꯔꯦꯅꯦ ꯀ꯭ꯋꯥꯇꯔꯗꯔꯣ ꯉꯛ ꯅꯠꯇꯦ ꯁꯣꯏꯔꯦꯅꯦ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜ ꯀꯥꯞꯄꯣ ꯍꯥꯏꯕꯅꯤꯅꯦ ꯁꯝꯁꯦ ꯂꯧꯊꯣꯛꯑꯒ ꯌꯥꯝ ꯅꯥꯔꯦ ꯍꯥꯏꯕ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯗꯨꯕꯨꯗꯤ ꯌꯥꯕ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯗ ꯑꯩꯅ ꯀꯥꯞꯄꯣ ꯍꯥꯏꯁꯦ ꯅꯪ ꯀꯩꯅꯣ ꯀꯥꯞꯄꯤꯁꯦ ꯌꯥꯏꯁꯦ ꯋꯥꯟ ꯇꯨ ꯐ꯭ꯂꯦꯁ ꯂꯥꯏꯠ ꯊꯥꯟꯕ ꯌꯥꯔꯕꯣ ꯌꯥꯔꯦ ꯐꯖꯕ ꯌꯧꯗꯦ ꯁꯨꯛ ꯐꯖꯕ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯁꯤꯗ ꯐꯖꯕ ꯌꯧꯗꯦ ꯍꯥꯏꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯠꯇꯦ ꯑꯩ ꯐꯣꯇꯣꯁꯦ ꯐꯖꯕ ꯌꯧꯗꯦ ꯍꯥꯏꯕ ꯅꯨꯡꯗꯥꯡ ꯀꯥꯞꯄꯒꯤꯀꯣ ꯐꯖꯗꯦ ꯁꯝꯁꯦ ꯀꯌꯥꯝ ꯌꯥꯝꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯁꯠꯇꯣꯔꯛꯇꯣꯏꯕ ꯄꯤꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯝꯁꯦ ꯇꯥꯃꯣ ꯁꯝꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯣꯀꯣ ꯁꯤ ꯂꯣꯏꯕꯒ ꯑꯩ ꯄꯤꯟꯁꯦ ꯍꯥꯟꯅ ꯁꯠꯇꯣꯔꯛꯈꯤꯒꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯩꯇꯕꯒꯤꯅꯦ ꯏꯅꯝꯃ ꯆꯦ ꯐꯤ ꯏꯟꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯦ ꯍꯣꯏ ꯅꯪ ꯀꯌꯥ ꯌꯥꯎꯔꯤ ꯌꯦꯡꯉꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩ ꯀꯃꯦꯟ ꯄꯥꯒꯦ ꯁꯤꯗ ꯑꯩ ꯀꯃꯦꯟ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯐꯣꯟ ꯅꯪ ꯄꯥꯏꯔꯤꯗꯤ ꯑꯩ ꯄꯥꯏꯗꯦꯀꯣ ꯑꯩ ꯈꯪꯗꯦ ꯁꯝꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯛꯑꯗꯤ ꯐꯗꯧꯅꯤ ꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇꯣ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯀꯃꯦꯟ ꯄꯥꯒꯦ ꯍꯥꯏꯕ ꯐꯣꯟ ꯃꯩ ꯌꯥꯝ ꯌꯥꯎꯗꯧ ꯃꯥꯟꯗꯦꯕ ꯑꯩ ꯈꯟꯕꯗ ꯁꯝꯁꯦ ꯀꯥꯞꯄꯣ ꯐꯣꯇꯣ
ꯊꯧꯕꯥꯜꯄꯨ ꯍꯥꯏꯔꯣ ꯂꯧꯊꯣꯛ ꯍꯥꯏꯔꯛꯏꯁꯦ ꯍꯥ ꯁꯤꯗꯔꯣ ꯑꯣ ꯁꯝ ꯁꯥꯡꯕꯒ ꯃꯥꯜꯍꯜꯂꯤꯁꯦ ꯍꯣꯏ ꯌꯨꯄꯤ ꯀꯥꯏꯋꯥꯏꯗꯅꯣ ꯖꯥꯟꯁꯤꯅꯦ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯋꯥꯔꯤ ꯋꯥꯈꯜ ꯀꯩꯅꯣ ꯀꯃꯦꯟ ꯊꯣꯛꯇ꯭ꯔꯤꯁꯤꯕꯨ ꯁꯤꯗ ꯑꯁꯤꯗ ꯑꯗꯨꯝ ꯄꯥꯎ ꯀꯩꯅꯣ ꯃꯤꯠꯁꯦ ꯎꯗꯦ ꯍꯥꯏꯕ ꯂꯥꯞꯄꯒꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯌꯦ ꯑꯩ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯂꯨꯕꯅꯦ ꯖꯒꯣꯏ ꯁꯥꯕ ꯌꯨꯝ ꯊꯣꯛꯂꯛꯄꯩ ꯕ꯭ꯂꯣꯛ ꯇꯧꯔꯛꯑꯃꯗꯤ ꯐꯗꯧꯅꯦ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯂꯛꯄꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯀꯩꯅꯣ ꯑꯩꯈꯣꯏ ꯐꯥꯝ ꯆꯠꯂꯨꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀ ꯎꯠꯄꯤꯔꯛꯑෝ ꯑꯗꯣ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅꯦ ꯏꯀꯨꯕꯣꯛꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯦ ꯕꯕꯥꯅꯦ ꯑꯩꯈꯣꯏ ꯁꯥꯏꯅꯦ ꯑꯩꯅꯦ ꯇꯧꯔꯒ ꯐꯥꯔꯝꯗ ꯆꯠꯂꯅꯤ ꯉꯥ ꯗꯥꯏꯔꯦꯛ ꯐꯥꯔꯅꯤ ꯈꯨꯗꯛꯇ ꯐꯥꯔꯝꯒꯤ ꯁꯪꯗ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯆꯥꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯂꯨꯕꯅꯦ ꯃꯤꯅ ꯊꯤꯅ ꯍꯥꯏꯔꯛꯂꯗꯤ ꯅꯣꯛꯁꯤꯜꯂꯣ ꯅꯪꯕꯨ ꯀꯜꯂꯛꯄꯒꯤꯅꯤ ꯍꯥꯏ ꯆꯦ ꯁꯥꯎꯅꯨꯀꯣ ꯑꯩ ꯇꯨꯝꯃꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯝꯒꯦ ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯊꯦꯡꯅꯁꯦ ꯍꯥꯏ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯌꯦ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯑꯩꯈꯣꯏ ꯍꯜꯂꯛꯇ ꯆꯥꯗ꯭ꯔꯤ ꯉꯥꯏꯔꯤ ꯂꯥꯏꯚ ꯁꯤꯌꯔ ꯑꯣ ꯑꯩꯅ ꯇꯧꯕꯤꯔꯝꯃꯣ ꯐꯠꯇꯦꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯃꯦꯟ ꯄꯥꯕꯤꯔꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯀꯃꯦꯟ ꯄꯥꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯇꯨꯝꯂꯒꯦ ꯅꯣꯏ ꯁꯥꯏꯅ ꯄꯥꯕꯤ ꯍꯥꯏꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯁꯝ ꯂꯧꯊꯣꯛꯏꯉꯩꯗꯀꯣ ꯁꯝꯗꯣ ꯌꯥꯝ ꯅꯥꯔꯕ ꯁꯝꯐꯥ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕ ꯑꯗꯨꯒꯤꯅꯦ ꯀꯩꯅꯣ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯗꯥꯡ ꯃꯥꯜꯂꯤꯀꯣ ꯍꯥꯏꯁꯤꯅꯦ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯀꯃꯦꯟꯅꯦ ꯑꯩꯅ ꯄꯥꯔꯤꯁꯦ ꯐꯣꯇꯣꯁꯤꯗ ꯅꯨꯄꯥ ꯎꯔꯒ ꯐꯖꯩ ꯍꯥꯏꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯅ ꯍꯥꯏꯔꯛꯏꯅꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯌꯦ ꯄ꯭ꯔꯦꯡ ꯇꯧꯔꯁꯦ ꯆꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯆꯦ ꯏꯕꯥꯏꯒ ꯅꯈꯣꯏꯅꯤꯁꯦ ꯑꯝꯇ ꯄꯨꯟꯅꯤꯡꯉꯦ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯄꯨꯟꯁꯦ ꯄꯨꯟꯁꯦ ꯂꯨꯋꯥꯡ ꯏꯔꯤꯛ ꯄꯨꯟꯕ ꯍꯥꯏꯕ꯭ꯔꯥ ꯏꯔꯤꯛ ꯄꯨꯟꯕ ꯂꯨꯋꯥꯡ ꯍꯥꯏꯕ ꯀꯁꯥꯔꯁꯨ ꯀꯣꯏꯔꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡ ꯀꯣꯏꯔꯛꯀꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯕ ꯂꯝ ꯀꯩꯅꯣ ꯍꯥꯏꯔꯧꯔꯥ ꯀꯁꯥꯔ ꯑꯩ ꯀꯁꯥꯔ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯥꯔꯃꯤ ꯁꯥꯔ ꯍꯥꯏ ꯑꯥꯔꯃꯤ ꯁꯥꯔ ꯀꯧꯔꯦꯅꯦ ꯁꯣꯝꯗ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯄꯣꯏꯔꯩ ꯆꯦꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯩꯅꯦ ꯇ꯭ꯔꯨ ꯑꯥꯔꯌꯥꯟ ꯔꯌꯥꯟ ꯑꯥꯔꯃꯤ ꯁꯥꯔ ꯍꯥꯏ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯂꯥꯏꯐ ꯍꯣꯁ ꯍꯥꯏꯌꯦ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯌꯨꯝ ꯊꯣꯛꯂꯛꯑꯕꯣ ꯍꯥꯏ ꯊꯣꯛꯂꯛꯑꯦ ꯆꯦꯁꯦ ꯌꯥꯝ ꯐꯖꯩ ꯀꯅꯥꯅ ꯀꯦꯕꯤꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯋꯥꯄꯣꯛꯄꯤꯗꯒꯤꯀꯣ ꯊꯣꯏꯅ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯀꯦꯕꯤꯕꯅꯦ ꯉꯁꯤꯗꯤ ꯏꯅꯝꯃ ꯗꯗꯥ ꯖꯦꯝꯁꯇꯨ ꯑꯝꯇ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯈꯔ ꯀꯨꯏꯅꯒ ꯍꯥꯏꯁꯤꯗꯤ ꯃꯥ ꯌꯥꯎ ꯌꯥꯗꯦ ꯏꯇꯩꯃꯁꯤ ꯌꯥꯝ ꯀꯦꯊꯔꯝꯃꯤ ꯀꯥꯏ ꯃꯌꯥꯝ ꯆꯠꯇꯣꯏꯅꯣ ꯍꯨ ꯇꯪꯈꯥꯏ ꯑꯝꯇ ꯏꯟꯖꯔꯛꯀꯦ ꯈꯖꯥꯏꯕ꯭ꯔꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯕ ꯀꯩꯅꯣ ꯍꯨ ꯊꯛꯄꯩꯗꯣ ꯀꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯨ ꯑꯣꯏꯅ ꯊꯛꯆꯔꯒꯦ ꯋꯥꯏ ꯖꯦꯝꯁ ꯌꯥꯎꯍꯜꯂꯣ ꯍꯥꯏꯗꯤ ꯈꯔ ꯌꯥꯎꯍꯜꯂꯣ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯎꯍꯜꯂꯣ ꯍꯥꯏꯁꯦ ꯂꯨꯍꯣꯡꯕꯩ ꯅꯨꯡꯗꯥꯡ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩ ꯆꯥꯛ ꯂꯥꯝꯃꯦꯕ
ꯆꯦ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯂꯥꯏꯐꯁꯦ ꯑꯥꯔ ꯖꯦ ꯀꯄꯜ ꯖꯦ ꯑꯥꯔ ꯀꯄꯜ ꯌꯥꯎꯖꯦ ꯑꯥꯔ ꯖꯦ ꯀꯄꯜ ꯖꯦ ꯑꯥꯔ ꯀꯄꯜ ꯇꯤꯟꯅꯖꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯤꯡ ꯈꯔ ꯃꯥꯟꯅꯩꯌꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯤꯁꯦ ꯉꯁꯤꯗꯤ ꯉꯧꯔꯦꯍꯦ ꯉꯧꯕꯅꯦ ꯔꯪꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯂꯨꯄꯥ 800ꯅꯦ ꯑꯗꯨꯅꯅꯦ ꯉꯧꯔꯤꯁꯦ ꯔꯪ ꯍꯩꯖꯤꯜꯂꯛꯈ꯭ꯔꯦꯕ ꯆꯦ ꯀꯩ ꯂꯝꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅꯣ ꯍꯥꯏꯔ ꯊꯧꯕꯥꯜ ꯅꯤꯡꯊꯧ ꯂꯥꯏ ꯍꯔꯥꯎꯕ ꯅꯤꯉꯣꯜ ꯂꯥꯛꯄꯩ ꯉꯁꯤꯗꯤ ꯀꯩꯅꯣ ꯄꯤꯖꯔꯦ ꯉꯥ ꯑꯇꯥꯎꯕ ꯉꯥ ꯑꯇꯥꯎ ꯄꯤꯖꯔꯦ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥꯒ ꯃꯥꯜꯂꯤꯀꯣ ꯕꯣꯔꯗꯨꯁꯨ ꯎꯠꯂꯛꯑꯣ ꯍꯥꯏꯁꯤꯅꯦ ꯃꯥꯜꯂꯦ ꯂꯨꯍꯣꯡꯕꯩ ꯅꯨꯡꯗꯥꯡ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃ ꯏꯁꯩ ꯁꯛꯃꯤꯟꯅꯔꯛꯑꯣ ꯗꯗꯥ ꯖꯦꯝꯁꯀ ꯍꯩꯇꯕꯅꯤꯗ ꯏꯁꯩꯒ ꯃꯥ ꯉꯁꯥꯏ ꯖꯒꯣꯏ ꯋꯥꯔꯤꯁꯦ ꯂꯥꯏꯞ ꯇꯧꯗ꯭ꯔꯣ ꯍꯥꯏ ꯖꯒꯣꯏꯒꯤ ꯂꯥꯏꯞꯇꯣ ꯇꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗꯨꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯤꯗꯣ ꯖꯒꯣꯏ ꯁꯥ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯖꯒꯣꯏ ꯁꯥꯏꯌꯦꯕ ꯉꯁꯤꯗꯤ ꯁꯝꯖꯤꯟꯒ ꯆꯤꯟꯗꯅ ꯇꯧꯔꯒ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯤꯗꯣ ꯀꯌꯥ ꯍꯩꯇꯗꯅꯅꯦꯀꯣ ꯚꯤꯗꯤꯑꯣꯗꯨ ꯆꯨꯝꯅ ꯐꯖꯅ ꯅꯝꯗ꯭ꯔꯦ ꯆꯦꯁꯦ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯌꯨ ꯑꯥꯔ ꯐ꯭ꯔꯣꯝ ꯂꯥꯏꯛ ꯍꯣꯁꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯊꯧꯕꯥꯜꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯄꯔꯃꯤꯅꯦꯟ ꯑꯦꯗ꯭ꯔꯦꯁꯅ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯣ ꯆꯦ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯗꯁꯅꯤ ꯕ꯭ꯂꯣꯛ ꯀꯩꯅꯣ ꯗꯁꯅꯤ ꯕ꯭ꯂꯣꯛ ꯍꯥꯄꯛꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯗꯁꯥꯅꯦꯕ ꯗꯁꯥꯅꯤ ꯕ꯭ꯂꯣꯛ ꯍꯥꯄꯛꯀꯦ ꯍꯥꯏꯗꯤ ꯑꯣ ꯗꯁꯥꯅꯤ ꯕ꯭ꯂꯣꯛ ꯍꯥꯄꯛꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯏ ꯍꯥꯏꯁꯤꯗꯤ ꯅꯝꯗꯤ ꯅꯝꯃꯦꯕꯀꯣ ꯑꯗꯨꯒꯅꯦ ꯍꯥꯏꯗꯤ ꯐꯖꯅ ꯅꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯥꯏꯅ ꯅꯝꯃꯗꯤꯀꯣ ꯃꯑꯣꯡ ꯇꯥꯅ ꯅꯝꯒꯗꯕ ꯑꯩꯈꯣꯏ ꯆꯦꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯗꯨꯅ ꯍꯩꯇꯕ ꯃꯈꯨꯠ ꯂꯣꯏ ꯈꯟꯖꯤꯜ ꯂꯩꯔꯝꯃꯦ ꯀꯦꯃꯦꯔꯥꯗ ꯑꯗꯨꯅ ꯂꯥꯏꯠ ꯊꯥꯕꯗꯔꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯃꯈꯨꯠ ꯂꯣꯏ ꯈꯟꯖꯤꯜ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯂꯩꯔꯝꯃꯗꯤ ꯐꯗꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯝꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯠꯀꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯈꯨꯠ ꯃꯆꯦꯠ ꯑꯦꯜꯕꯝ ꯅꯞꯄꯗꯣ ꯑꯝꯇ ꯇꯧꯁꯦ ꯏꯇꯩꯃ ꯇꯧꯁꯦ ꯆꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯉꯥꯎꯖꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯑꯃꯈꯛꯇꯪ ꯁꯨꯗ ꯉꯥꯏꯔꯤ ꯆꯦꯁꯤ ꯉꯁꯤꯗꯤ ꯃꯧ ꯃꯥꯜꯂꯝꯃꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯟꯗꯕꯅꯦ ꯂꯥꯏꯔꯣꯏ ꯀꯩꯗꯧꯉꯩ ꯑꯣꯏꯗꯣꯏꯅꯣ ꯍꯌꯦꯡꯅꯦ ꯂꯥꯏꯔꯣꯏ ꯍꯟꯗꯛꯀꯤ ꯑꯦꯜꯕꯝ ꯌꯨꯇꯨꯕꯔ ꯑꯅꯤꯅ ꯑꯦꯜꯕꯝ ꯇꯧꯕꯩꯗꯣ ꯎꯔꯕ ꯊꯃꯣꯏ ꯑꯅꯤ ꯇꯧꯕꯩꯗ ꯎꯗ꯭ꯔꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯦ ꯑꯍꯟ ꯂꯣꯏ ꯑꯣꯏꯔꯦꯗ ꯑꯉꯥꯡꯗꯤ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤꯌꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯔꯣ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ ꯑꯗꯨꯅꯅꯦ ꯍꯥꯟꯅꯒꯤ ꯉꯍꯥꯟꯋꯥꯏꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡ ꯍꯥꯏꯗꯤ ꯃꯃꯥꯡ ꯈꯔ ꯆꯈꯠꯂꯒꯗꯤꯀꯣ ꯚꯤꯗꯤꯑꯣ 2-3ꯗ ꯁꯤꯂꯦꯛꯇꯣ ꯑꯉꯥꯡ ꯌꯥꯎꯕꯅꯦ ꯑꯩ ꯑꯃꯨꯛ ꯇꯧ ꯂꯩꯔꯦ ꯑꯁ ꯀꯩꯅꯣꯅꯦ ꯀꯩꯕ ꯁꯤ ꯅꯨꯄꯤꯁꯦ ꯗꯤ ꯑꯦꯁ ꯄꯤ ꯊꯣꯏꯊꯣꯏꯒ ꯑꯃꯁꯤꯅ ꯀꯩꯕ ꯀꯥꯎꯔꯦꯅꯦ ꯑꯃꯁꯦ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯌꯨꯇꯨꯕꯔ ꯉꯥꯛꯇꯅꯦ ꯁꯤ ꯃꯤꯝ ꯃꯌꯥꯝ ꯊꯦꯡꯅꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯏꯃꯥꯏ ꯃꯔꯛꯇ ꯉꯥꯛꯇ ꯂꯩꯕꯤꯁꯨ ꯖꯦꯝꯁ ꯂꯩꯔꯝꯕꯅꯦ ꯑꯩꯁꯦ ꯃꯊꯟꯇ ꯉꯥꯏꯔꯦ ꯑꯥꯗ ꯑꯩ ꯅꯦꯠ ꯌꯥꯗꯦꯕ ꯑꯥꯗ ꯊꯥꯔꯛꯀꯦꯕ ꯏꯗꯣꯝꯆꯥꯒ ꯀꯩꯅꯣ ꯇꯧꯅꯔꯤꯌꯦ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯍꯧꯔꯤ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯂꯤꯆꯥ ꯑꯣꯏꯔꯝꯕꯇ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯂꯣꯏꯁꯟꯈ꯭ꯔꯦꯅꯦ ꯐꯗꯤ ꯐꯖꯕꯅꯤ ꯁꯤꯁꯦ ꯐꯖꯕꯅꯦ ꯑꯉꯥꯡ ꯀꯌꯥꯝ ꯆꯥꯎꯔꯕꯣ ꯍꯥꯏ ꯆꯍꯤ 10 ꯍꯥꯏꯔꯛꯑꯦ ꯑꯉꯥꯡ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯆꯪꯗꯣꯏꯔꯣ ꯆꯪꯉꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯆꯪꯗꯣꯏꯅꯦ ꯗꯦꯠ 28 ꯅꯪꯅꯕ ꯆꯪꯉꯅꯤ ꯑꯉꯥꯡꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 10 ꯁꯨꯔꯦ ꯑꯉꯥꯡ ꯏꯁꯇꯗꯤ ꯀꯌꯥꯝ ꯀꯨꯏꯅ 10 ꯁꯨꯔꯕꯅꯦ ꯁꯨꯔꯝꯈꯤꯔꯣꯏꯗ ꯂꯩꯔꯤ ꯀꯩꯅꯣ ꯁꯨꯇꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯤ 10 ꯁꯨꯔꯦ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯀ꯭ꯂꯥꯁ 5 ꯀꯥꯏꯅꯦ ꯍꯟꯇꯛ
ꯃꯤꯡ ꯃꯥꯟꯅꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯖꯦꯝꯁ ꯌꯥꯏ ꯑꯩ ꯁꯤ ꯍꯥꯏꯂꯥꯏꯠꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯁꯦꯡꯕꯔꯣ ꯀꯩꯅꯣꯅꯤꯀꯣ ꯍꯥꯞꯄꯅꯤꯀꯣ ꯑꯦꯛꯁꯇꯦꯟꯁꯟ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯇꯥꯗꯦ ꯍꯥꯏꯕ ꯁꯤ ꯀꯂꯔꯁꯦ ꯑꯩ ꯇꯥꯔꯣꯏꯌꯦ ꯁꯝꯁꯤ ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯤ ꯁꯝꯗꯨꯒ ꯅꯣꯏ ꯁꯝꯁꯤꯒ ꯈꯦꯠꯅꯩꯌꯦ ꯆꯨꯖꯥꯛ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯣꯏꯒꯤꯁꯤꯅ ꯁꯤꯁꯦ ꯑꯩꯅ ꯃꯥꯕꯣꯛ ꯀꯩꯅꯣꯗꯩ ꯂꯩꯈꯤꯕꯅꯦ ꯃꯥꯕꯣꯛ ꯁꯤ ꯀꯩꯕ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯀꯩ ꯏꯁꯩꯅꯣ ꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯇꯝꯂꯝꯗ꯭ꯔꯕ ꯇꯧꯕꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯍꯥꯏꯗꯣ ꯍꯥꯎ ꯀꯩ ꯍꯥꯏꯅꯣ ꯇꯥꯗ꯭ꯔꯦ ꯑꯉꯥꯡ ꯌꯥꯝ ꯆꯥꯎꯔꯦ ꯆꯍꯤ ꯆꯦꯗꯤ ꯃꯧ ꯑꯅꯧꯕꯤ ꯑꯩ ꯍꯤꯌꯔ ꯄꯤꯟ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯖꯦꯝꯁ ꯃꯧ ꯑꯅꯧꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯃꯣ ꯁꯤꯗꯅ ꯏꯪꯉꯦ ꯍꯥꯏꯕ ꯃꯅꯨꯡꯗ ꯌꯥꯝ ꯁꯥꯒꯠꯂꯦ ꯍꯥꯏꯕ ꯑꯩ ꯁꯤꯗꯅ ꯐꯝꯕꯗꯣ ꯐꯝꯐꯝ ꯑꯃ ꯆꯥꯗꯤꯌꯦ ꯑꯗꯨꯝ ꯐꯝꯃꯨ ꯀꯩꯅꯣ ꯃꯝꯃꯦ ꯃꯝꯃꯣ ꯐꯣꯟꯅ ꯀꯥꯏ ꯊꯝꯗꯣꯏꯕ ꯅꯪ ꯀꯣꯟ ꯊꯝꯐꯝ ꯄꯤꯕꯤꯒꯦ ꯐꯣꯟ ꯊꯝꯐꯝ ꯄꯤꯕꯤꯌꯨ ꯑꯩ ꯐꯣꯟ ꯏꯁꯇꯦꯟꯁꯨ ꯄꯨꯔꯛꯇ꯭ꯔꯦꯕ ꯉꯁꯤꯁꯦ ꯆꯤꯆꯦꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯏꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯎꯝ ꯏꯁꯇꯦꯇꯁꯇ ꯑꯥ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗꯤ ꯍꯥꯍꯥ ꯁꯨꯇꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯍꯪꯉꯒ 10 ꯁꯨꯔꯕ ꯀꯩꯅꯣ ꯁꯨꯇꯤꯗꯣ ꯑꯩꯈꯣꯏ ꯗꯦꯠ 28 ꯐꯥꯎ ꯂꯩꯈꯤꯅꯦꯕ 10 ꯁꯨꯔꯦꯌꯦ ꯑꯉꯥꯡ ꯁꯣꯏꯈꯤꯕ ꯈꯪꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯂꯥꯛꯄꯅꯤ ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯁꯥꯎꯅꯕꯅꯤ ꯍꯥꯍꯥ ꯁꯨꯇꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯍꯪꯉꯒ 10 ꯁꯨꯔꯦ ꯈꯨꯀꯦꯁꯦ ꯌꯥꯝ ꯄꯛꯏ ꯍꯥꯏꯁꯤꯗꯤ ꯍꯥ ꯐꯣꯟꯗꯨꯒ ꯈꯨꯝꯖꯤꯜꯂꯦꯅ ꯃꯥꯏꯗꯣ ꯎꯝ ꯅꯅꯥꯎꯄꯥꯔꯣ ꯔꯦꯠ ꯂꯤꯠꯄꯗꯣ ꯍꯥꯏ ꯃꯥꯅꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯄꯣꯛꯃꯤꯟꯅꯕ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨ ꯅꯥꯀꯟꯗ ꯂꯩꯒꯦ ꯇꯧꯅꯤ ꯏꯃꯥ ꯅꯦꯠ ꯐꯪꯗꯤꯌꯦ ꯃꯄꯥꯟ ꯃꯩ ꯖꯦꯝꯁ ꯍꯟꯗꯛꯀꯤ 28 ꯇꯔꯨꯛ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯍꯥꯏꯌꯦ ꯃꯥꯅꯦ ꯍꯟꯗꯛꯀꯤ 28ꯅꯦ ꯏꯁꯩ ꯌꯥꯝ ꯍꯩꯗ ꯍꯩꯌꯦ ꯃꯥꯏ ꯇꯥꯔꯣꯅꯣ ꯄꯥꯝꯃꯨꯏ ꯍꯥꯏꯁꯤꯗꯤ ꯃꯥꯏꯗꯤ ꯇꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯇꯥꯗ꯭ꯔꯗꯤ ꯃꯥꯏ ꯁꯣꯛꯀꯅꯦꯕ ꯆꯦ ꯅꯨꯡꯁꯤ ꯏꯁꯩꯗꯣ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤ ꯑꯅꯤꯒꯤ ꯄꯨꯟꯐꯝꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯀꯅꯥꯁꯨ ꯎꯗꯅ ꯊꯃꯣꯏ ꯑꯅꯤ ꯑꯅꯤꯒꯤ ꯄꯨꯟꯐꯝꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯃꯧ ꯑꯅꯧꯕꯤ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯑꯗꯨꯗꯣ ꯐꯥꯗꯦ ꯍꯥꯏꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯑꯗꯨꯗꯤ ꯎꯔꯝꯃꯅꯤꯗ ꯅꯪꯒꯤ ꯀꯃꯦꯟ ꯃꯥꯏꯊꯣꯡ ꯌꯦꯡꯖꯕ ꯎꯔꯦ ꯈꯪꯂꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯅꯪꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯕ ꯅꯪ ꯍꯣꯔꯦꯟ ꯃꯦꯀꯞꯇꯣ ꯀꯩꯅꯣ ꯇꯧꯗꯕꯤ ꯇꯨꯝꯃꯅꯤ ꯇꯥꯊꯣꯛꯇꯕꯤ ꯇꯨꯝꯃꯅꯤ ꯇꯥꯊꯣꯛꯇꯕꯤ ꯇꯨꯝꯃꯒꯦ ꯍꯌꯦꯡꯕꯨ ꯐꯖ ꯂꯩꯅꯕ ꯍꯌꯦꯡꯕꯨ ꯐꯖ ꯂꯩꯅꯕ ꯀꯦꯔꯒ ꯇꯨꯝꯒꯦ ꯇꯧꯔꯒ ꯑꯥꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯦꯡ ꯑꯃꯨꯛꯇ ꯇꯧꯔꯛꯑꯣ ꯌꯦꯜꯂꯣꯒ ꯏꯁꯤꯟꯕꯗꯨꯅ ꯃꯤꯅ ꯑꯅꯧꯕꯤ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯕꯗꯣ
ꯍꯧꯖꯤꯛ isai ꯂꯥꯛꯑꯦꯕ isai tawse myam isai khanbiro lohongbagi video yamna male haisidi che yam phajaiye thank you ꯖꯥꯝ ꯐꯖꯈ꯭ꯔꯦ yam phajaiye nama thank you hayeng taw noi nupa pena yenghallo ngasidi guys de che se kai daino akhoi sugunu wapok pidaine che na pamda laido kaigino hai akhoi ngasai lak ngasai nungdin pung 3 adai da lakpane Thawbal Ningthaugi Lai Harauba ngahan lai ahobada yaweba akhoi aduna lairoi yawdaba phattena lairoi hayengneba adugi lairoi gi lakpane ꯂꯥꯏꯔꯣꯏ ꯖꯒꯣꯏ ꯁꯥ ꯐꯪꯉꯔꯣꯏꯅꯦ ꯑꯩꯁꯦ ꯑꯁ lairoi yawba lakpane ꯑꯩ ꯖꯒꯣꯏ Jeneba ꯁꯥꯍꯧꯔꯦ how Binita kaidawriba haisidi mangan akhodi Ronan hoi jaga koirui ngasi ai jagoi saba la ai mangan hayeng jagoi saba yengba lako Thawbal Ningthau Lai Haraubamda hayeng lake lairoi yengba lako ipamje Thawbal kaino hai kaidano Thawbal awang laikai ne paktre hero anise hai lan ngamba thongnau jam thank you Inspector Yohan bagi isai saklo hai kaiba adu isai do ꯑꯩ ꯁꯛꯈ꯭ꯔꯤꯗꯤ adu isai do kai no do ka ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ Egypt to tamlak paduni ne khanglibo ai boy Binita khange Egypt to taminakpa mi kha pa ba natro ai di kha thagat labne he nang thagat labo khara yum pa labo na hayeng lairoi ne ai su lakni hai jidi Binita nang noi khatlabo ai di yam ti na noi khatlabne ngawai di 40 yogdabane hojik di 60 hele Nangbu uruba mikupta Aigi thamoina langliba Uiramba tai nungsiba haibado Imitsina uisinbaga Imangda nangna leiramliba se Najaramba tai thamoinungda Debitana ek tawbadu saklo hai Hojik kadai da lairino hojik yumda laiye kaino da ipamda paktre thank you lairoi gi video sema o sema ke kaina bai isai amta saklo o hai yum pale aiju hai o kailam da pale no Binita kaina bagi isai kaina bagi isai je kai saksi ya Aroiba oina nangbo itha nungsida Kondona nungsina pena kapjage Madugi matungda punsigi nafamda Sakto thisu thi he guys ngammaroi dai patre guys moi bani samnaraga jagoi samino punsigi hangoye guys kaino mana sam hangoye jibo ai mai sida kai yawge thi ga te net la boy mai jibo ai so isa yamna pame khangnaramadi fajana sakmina dawne hasidi yum hairse kai lekai no che har o hai Thawbal awang lekai ni paktaba ma yawi ga hasidi thank you paktra zu yeng bi bai da maka thank you Sadanandagi nungshi chithi tawbada saklo oche nungshi chithi yauramdani nuja mai thong yengning lakle paukum ama piraklani chakla thamoy laitarani ho laitarani nungshi chithi yauramdani yengling lakle chatlo he no nasaktura law kaino lawra kai lawrang kai as na comment jam chappina ba 6D withdrawn body skies de BT couple dagi noi ani gi video na hena support tawi id che thank you BT couple jo support tawiu
RJ couple support tꯧbiyu adi haidi maitai macha aikhor mase nusinana leminaseba rasi kitang leraga hapchalo rasi kitang leiraga hapchalo ibema kaya pige rasi je phangda taini ne khoi saida aidi leibu leiradi hapage haini leirage ꯈꯔ ne ꯍꯥꯞꯄꯝꯕꯅꯤ ꯃꯥꯒꯤ khambal chawi haiduna nangna aibu sawi khambal chawi haiduna nangna aibu saurido nangna aibu saurido aigi thamoy khanglamlaba nangna aibu hena nungsiramgani nangna aibu hena nungsiramgani ꯄꯛꯇꯕꯒꯤ ꯂꯥꯏꯐꯁꯤꯗ ꯀꯩꯗꯧꯕꯩ ꯆꯪꯉꯛꯏꯅꯣ ꯍꯥꯏꯁꯤꯗꯤ ꯀꯨꯆꯨ ꯃꯨꯕ ꯅꯨꯄꯤ ꯔꯥꯁꯤ ꯂꯩ ꯂꯧꯔꯨꯕ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯔꯥꯁꯤꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯂꯧꯔꯥꯒꯤ ꯑꯩꯈꯣꯏ ꯆꯦꯝꯕꯤꯗꯤ ꯃꯨꯖꯔꯁꯨ ꯃꯤꯅꯤꯡ ꯈꯪꯗ꯭ꯔꯣ ꯂꯋꯥꯏ ꯍꯧꯖꯤꯛꯀꯥꯟ ꯃꯆꯥꯒ ꯍꯥꯏꯁꯤꯗꯤ ꯂꯧꯔꯥꯒꯤ ꯃꯤꯅꯤꯡ ꯈꯪꯗ꯭ꯔꯣ ꯒꯥꯏꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯅꯆꯤꯟꯒꯥꯏꯗꯤ ꯌꯥꯝ ꯊꯤꯕ ꯍꯩꯕꯗꯣ ꯃꯩꯇꯩ ꯃꯆꯥꯅꯒ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯆꯥꯅꯒ ꯍꯤꯟꯗꯤꯒꯁꯦ ꯌꯥꯝ ꯈꯪꯕ ꯁꯥꯔꯕꯀꯣ ꯌꯥꯝ ꯈꯪꯕ ꯁꯥꯔꯕ ꯂꯧꯔꯥꯒ ꯍꯥꯏꯖꯈ꯭ꯔꯗꯤ ꯂꯣꯏꯔꯝ ꯈꯪꯕꯗ ꯃꯣꯏꯁꯦ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯦ ꯂꯩꯖꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯤ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩꯗ ꯊꯣꯛꯈꯣꯀꯣ ꯆꯦꯁꯤ ꯏꯖꯤꯞꯇ 2000 ꯀꯌꯥꯗꯒꯤ ꯂꯣꯏꯒꯦ ꯍꯥꯏ ꯑꯩ 2012ꯇ ꯑꯩ 10 ꯂꯣꯏꯌꯦ 12ꯇꯔꯣ ꯑꯩꯉꯣꯟꯗ ꯍꯪꯖꯔꯛꯏꯁꯤ ꯀꯩꯅꯣ ꯅꯪ ꯃꯁꯥꯒꯤ ꯆꯍꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏ ꯀꯩꯅꯣ 2012ꯇ ꯑꯩ 10 ꯊꯥꯕ ꯈꯤꯇꯪꯁꯨ ꯁꯤꯡꯒ ꯃꯥꯟꯅꯔꯛꯇꯥꯏꯅꯦ 2015ꯗꯅꯦꯕ ꯀꯩꯅꯣꯗꯣ ꯃꯇꯝꯗꯨꯒꯤ ꯁꯛꯇꯝꯗꯣ ꯂꯥꯏꯞꯇꯒ ꯊꯥꯔꯝꯕꯗꯤ ꯌꯥꯡꯒꯩ ꯀꯪꯀꯪꯉ ꯍꯥ ꯁꯤꯁꯇꯔꯒ ꯂꯣꯏ ꯂꯩꯍꯧꯔꯦꯗ ꯊꯥꯒꯠꯆꯔꯤ ꯁꯤꯡꯒꯔꯒ ꯂꯣꯏ ꯂꯩꯍꯧꯔꯦ ꯁꯤꯁꯇꯔꯒ ꯍꯥꯏꯁꯦ ꯃꯝꯃꯤ ꯁꯥꯃꯤ ꯁꯛꯂꯣ ꯃꯝꯃꯤ ꯃꯝꯃꯤ ꯁꯥꯃꯤ ꯃꯪꯗ ꯂꯦꯞꯂꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗꯔꯦ ꯑꯩꯒꯤ ꯆꯥꯅꯕ ꯑꯩꯒꯤ ꯆꯥꯅꯕ ꯑꯩꯒꯤ ꯆꯥꯅꯕ ꯆꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯌꯣ ꯍꯥꯏꯕꯅꯦꯀꯣ ꯑꯩꯈꯣꯏ ꯐꯣꯟ ꯅꯝꯕꯔꯗꯣ ꯀꯩꯅꯣꯗ ꯌꯥꯎꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤꯅꯦꯀꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯈꯣꯏ ꯅꯝꯕꯔ ꯂꯣꯏꯅ ꯍꯥꯞꯆꯕꯅꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯂꯩ ꯇꯥꯔꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝꯗ ꯄꯥꯏꯖꯔꯛꯀꯦ ꯆꯥꯎꯈꯠꯇꯕ ꯃꯤ ꯌꯥꯎꯔꯦ ꯃꯆꯤꯟ ꯊꯤꯔꯤꯁꯦ ꯍꯩꯅꯗꯦ ꯇꯥꯕꯗ ꯑꯗꯨꯅ ꯍꯥꯏꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯆꯤꯟ ꯊꯤꯕ ꯌꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯑꯗꯒꯤ ꯃꯤꯒꯤ ꯂꯥꯏꯐꯇ ꯀꯃꯦꯟ ꯏꯕ ꯌꯥꯏꯌꯦꯅ ꯄꯪꯏꯗ ꯏꯌꯦ ꯑꯩꯁꯨ ꯈꯪꯗꯦ 23 ꯇꯧꯕꯅꯦ 23 ꯇꯧꯕꯅꯦ 23 ꯇꯧꯕꯅꯦ ꯂꯩꯔꯒ ꯊꯨꯅ ꯍꯥꯞꯆꯜꯂꯣ ꯈꯣꯟꯖꯦꯜꯗꯣ ꯅꯊꯟꯇ ꯇꯥꯔꯒ ꯌꯦꯡꯉꯣ ꯄꯛꯇꯕꯤ ꯒꯥꯏꯁꯤꯗꯤ ꯇꯥꯕꯤꯒꯅꯨ ꯀꯩꯅꯣ ꯅꯪ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯂꯥꯛꯂꯦ ꯃꯄꯥꯎꯁꯨ ꯋꯥ ꯌꯥꯝ ꯄꯛꯆꯩ ꯆꯟꯗꯣꯜꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 23 ꯃꯄꯨꯡ ꯐꯥꯔꯦ 23 ꯍꯥꯏꯔꯦ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯆꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯉꯥꯏꯌꯦ ꯄꯦꯂꯦ ꯆꯤꯆꯦ ꯆꯦ ꯌꯨꯝ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯏꯖꯤꯞꯇ 2012ꯇ ꯊꯥꯕꯅꯦ ꯆꯦ ꯑꯗꯣ ꯍꯌꯦꯡ ꯊꯦꯡꯅꯁꯦ 12ꯇ ꯊꯥꯏꯌꯦ 2012ꯇ ꯊꯥ ꯇꯥꯔꯗꯤ ꯈꯪꯉꯝꯕꯁꯨ ꯌꯥꯏꯅꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯆꯦ ꯆꯍꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯆꯦ ꯀꯥꯏꯅ ꯀꯧꯈ꯭ꯔꯕꯅꯦ ꯑꯩꯅ ꯍꯜꯂꯝꯃꯦ ꯃꯤꯡꯒꯧ ꯍꯣꯡꯗꯣꯛꯑꯒꯦꯀꯣ ꯃꯆꯟꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯧ ꯑꯣꯏꯔꯗꯤ ꯏꯆꯦꯒꯨꯝꯕ ꯏꯇꯩꯃꯒꯨꯝꯕ ꯏꯅꯝꯃꯒꯨꯝꯕꯁꯤꯅ ꯍꯥꯏꯗꯤ ꯃꯧꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯃꯒꯨꯟ ꯑꯃ ꯍꯥꯞꯄꯤꯗꯅ ꯑꯗꯨꯅ ꯆꯦ ꯑꯗꯒꯤ ꯏꯅꯝꯃ ꯍꯥꯏꯁꯤꯗꯤ ꯃꯧꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦꯕ ꯁꯗꯥꯅꯟꯗꯒꯤ ꯉꯥꯎꯔꯦ ꯅꯪꯕꯨ ꯎꯔꯨꯕꯗ ꯉꯥꯎꯔꯦ ꯎꯔꯨꯕꯗ ꯅꯪꯕꯨ ꯊꯃꯣꯏꯁꯤꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯅꯥꯛꯇ
ꯕꯣꯔꯤꯁ ꯍꯨꯏꯗ꯭ꯔꯣꯝ ꯕꯣꯔꯤꯁꯁꯦ ꯆꯤꯟ ꯊꯤꯕ ꯇꯜꯂꯛꯑ ꯃꯥꯜꯂꯦ ꯏꯁꯩ ꯑꯣꯏꯅ ꯈꯜꯂꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯁꯦꯕ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯂꯥꯏꯐꯅꯤꯅꯀꯣ ꯅꯪꯅ ꯆꯤꯟ ꯊꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯂꯩꯔꯦ ꯆꯦ ꯌꯥꯝ ꯍꯩꯌꯦ ꯆꯦ ꯊꯦꯡꯛ ꯌꯨ ꯗꯨꯗꯥ ꯌꯥꯎꯍꯜꯂꯣ ꯃꯥ ꯌꯥꯎꯔꯒꯅ ꯈꯔ ꯕꯤꯠ ꯂꯩ ꯗꯗꯥ ꯂꯥꯛꯑꯣ ꯁꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯆꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯆꯥꯎꯈꯠꯇꯕ ꯃꯤ ꯌꯥꯎꯋꯦ ꯍꯧꯖꯤꯛ ꯇꯥꯃꯣꯁꯨ ꯌꯥꯎꯍꯜꯂꯣ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁꯇꯔ ꯑꯥꯔ ꯖꯦ ꯀꯄꯜꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯩꯅꯦ ꯆꯦ ꯂꯝꯗꯤꯡꯒ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯂꯝꯗꯤꯡꯗ ꯉꯁꯤ ꯍꯜꯂꯛꯇ ꯉꯥꯏꯅꯤ ꯂꯝꯗꯤꯡꯗꯁꯨ ꯆꯠꯂꯨꯏꯌꯦ ꯑꯩꯈꯣꯏ ꯂꯝꯗꯤꯡ ꯆꯦꯔꯥꯄꯨꯔꯗ ꯆꯠꯂꯨꯏꯅꯦ ꯌꯨꯝꯗ ꯆꯠꯂꯨꯏꯅꯦ ꯑꯗꯨꯒ ꯂꯥꯛꯏꯅꯦ ꯍꯜꯂꯛꯏꯅꯦ ꯂꯥꯛꯂꯦ ꯃꯄꯥꯎꯁꯨ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯂꯥꯛꯂꯦ ꯃꯄꯥꯎꯁꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯝꯕꯅꯣ ꯂꯥꯏꯚ ꯇꯧꯕ ꯈꯨꯗꯤꯡ ꯏꯁꯩ ꯑꯗꯨꯝ ꯁꯛꯂꯛꯑꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯈꯣꯟꯖꯦꯜꯁꯦ ꯃꯩꯈꯨꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯈꯪꯕ ꯃꯩꯈꯨ ꯏꯁꯩ ꯍꯥꯏꯁꯦ ꯃꯩꯈꯨꯒꯤ ꯏꯁꯩ ꯍꯥꯏꯗꯤ ꯀꯔꯝꯕꯅꯣ ꯑꯩ ꯅꯥꯎꯕ ꯅꯤꯉꯣꯝꯕ ꯃꯅꯤꯡꯗꯒꯤꯅꯦ ꯍꯥꯏꯌꯦ ꯃꯩꯈꯨ ꯏꯁꯩꯁꯤꯗꯤ ꯅꯥꯎꯕ ꯆꯦ ꯂꯣꯏꯔꯕꯣ ꯂꯥꯏꯠꯂꯟ ꯀꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯃꯣꯏ ꯀꯔꯝꯕꯅꯣꯕ ꯀꯥꯏꯕ ꯏꯁꯩ ꯅꯪ ꯇꯥꯔꯝꯕꯗꯤ ꯅꯣꯏ ꯁꯥꯏꯗꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯂꯥꯛꯑꯣ ꯑꯝꯇ ꯏꯔꯥꯟ ꯖꯦꯟꯇ ꯈꯪꯕ꯭ꯔꯥ ꯏꯔꯥꯟ ꯖꯦꯟꯇ ꯈꯪꯕ꯭ꯔꯥ ꯆꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯣꯏꯒꯤ ꯃꯩꯅ ꯈꯠꯂꯒ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯋꯥꯃꯩ ꯑꯣꯏꯅ ꯍꯥꯏ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯃꯌꯥꯝꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯒꯥꯏꯁꯤꯗꯤ ꯅꯨꯡꯗꯥꯡꯁꯤꯡ ꯁꯣꯃꯥꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯆꯤꯆꯦ ꯃꯩꯈꯨꯅ ꯋꯥꯔꯤ ꯔꯤꯄꯣꯔꯠꯇꯣ ꯈꯪꯒꯦꯔꯥ ꯑꯩꯅ ꯈꯟꯕ ꯏꯁꯩꯗꯤ ꯁꯛꯄꯤꯗꯦ ꯆꯦ ꯍꯥꯏ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯜꯂꯛꯑꯣ ꯃꯩꯈꯨꯗꯣ ꯉꯅꯤꯃꯦ ꯁꯤꯁꯇꯔ ꯌꯨꯝ ꯆꯠꯂꯨꯕꯅꯤ ꯊꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦ ꯃꯃꯥꯡ ꯗꯦꯠ 28ꯇ ꯊꯣꯛꯂꯛꯄꯅꯦ ꯍꯩꯇꯤ ꯑꯗꯨ ꯀꯔꯤ ꯏꯁꯩꯅꯣ ꯈꯪꯗꯤꯌꯦ ꯗꯦꯠ ꯀꯌꯥꯗ ꯍꯟꯗꯣꯏꯅꯣ ꯗꯦꯠ 28ꯀꯤ ꯃꯃꯥꯡꯗ ꯍꯜꯂꯅꯤ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤ ꯍꯥꯏꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯁꯨꯒꯨꯅꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣꯁꯨ ꯏꯁꯩ ꯑꯝꯇ ꯁꯛꯍꯟꯕꯤꯔꯛꯑꯣ ꯍꯥꯏ ꯁꯛꯂꯛꯑꯣ ꯇꯥꯃꯣ ꯏꯁꯩ ꯑꯝꯇ ꯑꯩ ꯏꯁꯩꯁꯦ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯅꯪꯒꯤ ꯏꯁꯩ ꯌꯥꯝ ꯄꯥꯝꯕꯗꯣ ꯀꯩꯗ ꯈꯪꯗꯦꯗ ꯈꯣꯏ ꯊꯨꯡꯂꯕ ꯌꯥꯝ ꯑꯣ ꯁꯛꯇꯥꯏꯅꯦ ꯍꯣ ꯑꯗꯨ ꯍꯣ ꯁꯛꯂꯛꯑꯣ ꯏꯆꯦ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯗ ꯆꯥꯏꯌꯦ ꯂꯣꯜꯂꯨ ꯂꯥꯎꯋꯦ ꯔꯨꯀꯣ ꯖꯔꯥ ꯁꯥꯕꯔ ꯀꯔꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯅꯤ ꯈꯣꯏ ꯊꯨꯡꯂꯕ ꯅꯪꯁꯨ ꯁꯛꯂꯛꯑꯣ ꯈꯣꯟꯖꯦꯜꯁꯤ ꯑꯩꯁꯨ ꯁꯛꯀꯦ ꯅꯪꯒꯤ ꯂꯥꯎ ꯂꯥꯎ ꯈꯣꯏ ꯊꯨꯡꯂꯕ ꯈꯣꯟꯖꯦꯜꯁꯤꯅ ꯅꯪꯒꯤ ꯉꯥꯎꯍꯜꯂꯦ ꯄꯣꯊꯥꯐꯝ ꯈꯪꯗ ꯑꯩꯕꯨ ꯂꯥꯏꯠ ꯊꯥꯔꯤꯔꯣ ꯃꯌꯥꯏ ꯀꯥꯔꯕ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯂꯥꯏꯚ ꯊꯥꯔꯤꯌꯦ ꯍꯥ ꯑꯩꯈꯣꯏ ꯆꯤꯆꯦꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯆꯦꯅꯦ ꯌꯦꯡꯉꯣꯇꯨ ꯃꯣꯏꯁꯨ ꯑꯥꯗ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯅꯦ ꯍꯥꯏ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯍꯥꯏ ꯇꯧꯔꯛꯑꯣ ꯑꯝꯇ ꯍꯣ ꯉꯥꯏꯈꯣꯁꯦ ꯀꯣꯟꯅ ꯇꯧꯁꯤꯁꯦ ꯃꯌꯥꯝ ꯍꯥꯏ ꯇꯧꯔꯛꯑꯣ ꯇꯨ ꯃꯌꯥꯝ ꯍꯥꯏ ꯖꯒꯣꯏ ꯁꯥꯔꯨꯏꯅꯦ ꯆꯤꯆꯦ ꯑꯩꯈꯣꯏ ꯅꯅꯥꯎꯄꯥ ꯍꯣꯏ ꯉꯁꯤ ꯍꯥꯏ ꯇꯧꯔꯣ ꯕꯦꯝꯃ ꯍꯥꯏ ꯇꯧꯔꯛꯑꯣ ꯍꯥꯏ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯗꯤ ꯍꯥꯏ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝꯅ ꯅꯅꯥꯎꯄꯥ ꯍꯣꯏ ꯉꯁꯤ ꯁꯝꯖꯤꯟꯅ ꯆꯤꯡꯗꯅ ꯈꯥꯃꯦꯟ ꯆꯠꯄꯒ ꯁꯦꯠꯂ ꯁꯥꯏꯌꯦ
ꯉꯁꯥꯏꯗ ꯖꯒꯣꯏꯗꯣ ꯊꯦꯡꯃꯟꯗꯅꯅꯦ ꯑꯩꯈꯣꯏ ꯄꯨꯡꯁꯤꯗ ꯌꯧꯔꯛꯄꯗ ꯄꯨꯡ 4:30 5 ꯇꯥꯗꯣꯔꯦꯕ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗ ꯀꯩꯅꯣ ꯂꯝꯕꯤꯗꯣ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯩ ꯌꯥꯝ ꯅꯥꯟꯃꯟꯗꯅꯅꯦ ꯂꯝꯕꯤꯗꯣ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯔꯛꯄꯗ ꯅꯣꯡꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯦꯕ ꯁꯤꯗ ꯍꯌꯦꯡꯗꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯗꯥꯎꯇꯤꯅꯤꯅ ꯒꯥꯔꯤꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯒꯦ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯅꯩꯔꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏ ꯃꯊꯪ ꯀꯔꯝꯕ ꯀꯥꯟꯗ ꯁꯨꯇꯤ ꯐꯪꯉꯤꯅꯣ ꯆꯤꯆꯦ ꯅꯪ ꯀꯃꯦꯟ ꯄꯥꯔꯣ ꯃꯤ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯇꯥꯕ ꯅꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯆꯠꯄꯦ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯑꯩ ꯌꯨꯝ ꯌꯧꯔꯛꯀꯗ꯭ꯔꯥ ꯌꯧꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯗꯤꯜꯂꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯒꯦꯅꯁꯨ ꯈꯜꯂꯤ ꯁꯨꯇꯤꯗꯣ ꯊꯥ ꯑꯃꯈꯛ ꯉꯥꯏꯔꯝꯃꯦꯕ ꯑꯣ ꯑꯁ ꯏꯁꯩ ꯗꯤꯜꯂꯤꯗꯒꯤ ꯃꯇꯝ ꯂꯦꯟꯃ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯣ ꯏꯁꯩ ꯃꯌꯥꯝ ꯈꯜꯂꯦ ꯏꯁꯩ ꯃꯌꯥꯝ ꯈꯜꯂꯦ ꯃꯩꯈꯨꯒꯤ ꯏꯁꯩ ꯈꯜꯂꯦ ꯆꯤꯆꯦ ꯅꯪ ꯁꯛꯂꯛꯑꯣ ꯀꯔꯤ ꯃꯩꯈꯨꯒꯤ ꯏꯁꯩꯅꯣ ꯈꯪꯗꯦꯕ ꯃꯩꯈꯨꯒꯤ ꯏꯁꯩ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦꯕ ꯃꯩꯈꯨꯒꯤ ꯏꯁꯩꯗꯨ ꯀꯔꯤ ꯑꯩꯈꯣꯏ ꯃꯩꯈꯨꯅꯣ ꯁꯥꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦ ꯑꯗꯨ ꯒꯨꯍꯥꯇꯤ ꯆꯠꯈꯤꯌꯦ ꯏꯊꯟꯇ ꯁꯨꯝ ꯈꯪꯗꯦꯍꯦ ꯂꯩꯔꯝꯕꯅꯦ ꯃꯩꯈꯨ ꯅꯣꯏꯒꯤ ꯏꯁꯩ ꯍꯥꯏꯕ ꯂꯥꯏꯞꯇ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯊꯦꯡꯀ꯭ꯌꯨꯒ ꯍꯥꯏꯁꯤꯗꯤ ꯃꯩꯈꯨꯒꯤ ꯏꯁꯩꯗꯣ ꯑꯩꯁꯨ ꯍꯩꯇ꯭ꯔꯦꯕ ꯑꯇꯣꯞꯄ ꯑꯃ ꯈꯟꯕꯤꯔꯛꯑꯣ ꯌꯥꯝ ꯐꯥꯒꯤ ꯌꯥꯝ ꯇꯥꯏꯌꯦ ꯅꯣꯏ ꯁꯥꯏꯁꯦ ꯃꯩꯈꯨ ꯋꯥ ꯏꯁꯩ ꯉꯥꯡꯗ꯭ꯔꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯥꯕꯅꯤꯅꯦ ꯖꯣꯛ ꯇꯥꯏ ꯍꯥꯏꯁꯤꯗꯤ ꯇꯞꯇꯥꯒꯤ ꯃꯧꯅꯒ ꯐꯖꯕꯁꯦ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯁꯛꯊꯒꯦꯗ ꯂꯩꯁꯥꯔꯤꯉꯩ ꯊꯤꯔꯝꯕꯤ ꯌꯨꯝꯕꯥꯜꯂꯒ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩ ꯐꯖꯔꯝꯕꯤ ꯂꯩꯁꯥꯔꯤꯉꯩ ꯐꯖꯔꯝꯕꯤ ꯌꯨꯝꯕꯥꯜꯂꯒ ꯊꯤꯖꯤꯟꯕꯤ ꯍꯥꯏꯕ ꯎꯔꯦ ꯌꯥꯝꯅ ꯊꯦꯡꯅꯔꯦꯗ ꯃꯧꯅꯒ ꯐꯖꯕꯁꯦ ꯇꯤꯟ ꯌꯣꯠꯄ ꯌꯥꯎꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯗꯨ ꯏꯁꯩꯗꯣ ꯅꯨꯡꯁꯤ ꯈꯣꯟꯐꯝ ꯏꯁꯩ ꯐꯖ ꯐꯖꯕ ꯂꯩꯔꯤꯕ ꯈꯜꯂꯛꯇꯦꯗꯣ ꯃꯩꯈꯨ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯈꯪꯗꯤ ꯀꯔꯝꯕ ꯄꯥꯏ ꯏꯁꯩꯁꯦ ꯑꯩ ꯇꯥꯗ꯭ꯔꯤꯌꯦ ꯉꯍꯥꯛ ꯊꯥꯏꯅꯒꯤ ꯐꯤꯂꯝꯒꯤ ꯃꯥꯜꯂꯦꯕ ꯑꯔꯤꯕꯕꯨꯗꯤ ꯐꯖꯗꯤ ꯐꯖꯕꯅꯦꯕ ꯏꯁꯩꯁꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯁꯤ ꯈꯣꯟꯐꯝ ꯑꯔꯤꯕꯗ ꯀꯩꯅꯣ ꯅꯨꯡꯁꯤ ꯈꯣꯡꯐꯝ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯅꯨꯡꯁꯤ ꯈꯣꯡꯐꯝ ꯁꯦꯁ ꯁꯛꯂꯛꯑꯣ ꯑꯃꯅꯦ ꯏꯜꯂꯗꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯅꯤꯡꯉꯩꯗ ꯀꯩꯅꯣꯝ ꯀꯟ ꯇꯧꯔꯤꯅꯦ ꯑꯃꯁꯦ ꯍꯪꯒꯄꯥꯟ ꯏꯜꯂꯤꯅꯦ ꯅꯩꯔꯦ ꯅꯩꯔꯦ ꯋꯥꯈꯜ ꯅꯧꯊꯣꯛꯏꯅꯦ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯏ ꯄ꯭ꯔꯦꯡ ꯌꯥꯏ ꯌꯥꯏ ꯚꯤꯗꯤꯑꯣ ꯌꯥꯏ ꯑꯝꯇ ꯌꯥꯏ ꯁꯦꯝꯁꯦ ꯍꯥꯏ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯁꯦ ꯅꯦꯛꯁꯇ ꯑꯩ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯌꯥꯝ ꯙꯃꯥꯀꯥ ꯑꯣꯏꯕ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯇꯣꯏꯅꯦ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯑꯅꯤꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯀꯦꯅ ꯈꯜꯂꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯇꯥꯃꯣꯁꯤ ꯌꯥꯝ ꯆꯝꯃꯝꯗꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯆꯝꯃꯦ ꯆꯝꯐꯨꯠꯀ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯆꯝꯐꯨꯠꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯒ ꯆꯤꯆꯦꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯤꯅ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯁꯛ ꯆꯞ ꯃꯥꯟꯅꯩꯅ ꯍꯥꯏꯅꯩ ꯅꯦꯠꯁꯦ ꯆꯞꯄꯦꯕ ꯑꯗꯨꯅ ꯌꯦꯡꯐꯝ ꯈꯪꯗꯦ ꯂꯥꯏ ꯍꯔꯥꯎ ꯈꯨꯐꯖꯗꯤ ꯂꯣꯏꯔꯦꯍꯦ ꯆꯤꯆꯦꯁꯦ ꯍꯥ ꯇ꯭ꯋꯤꯟꯁꯅꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯅꯦꯠ ꯌꯥꯝ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣ ꯅꯠꯇꯕꯗ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦꯕ ꯃꯥꯒꯤ ꯃꯣꯏ ꯅꯦꯠꯁꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯒꯤ ꯅꯦꯠ ꯌꯥꯝ ꯆꯦ ꯑꯦꯖꯦꯒꯤ ꯏꯁꯩ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯦꯖꯦꯒꯤ ꯏꯁꯩ ꯆꯦ ꯂꯝꯗꯤꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡ ꯇꯥꯔꯣ ꯍꯥꯏ ꯋꯥ ꯉꯥꯡꯗꯕ ꯁꯥꯗꯨꯅ ꯃꯕꯨꯛꯇ ꯄꯥꯟꯂꯤꯕ ꯏꯊꯟ ꯍꯤꯡꯕ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯗꯣ ꯐꯥꯗꯤꯌꯦ ꯔꯟꯕꯤꯔꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯑꯆꯤꯛꯄꯗ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯔꯟꯕꯤꯔ ꯀꯔꯥꯏꯅꯣ ꯔꯟꯕꯤꯔꯒꯤ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ
ꯏꯁꯩ ꯐꯖꯕ ꯑꯃ ꯈꯟꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯑꯄꯨꯏ ꯃꯥꯏꯕꯝ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯇꯠꯇꯅ ꯂꯦꯞꯂꯛꯂꯤꯕ ꯏꯠꯃꯥꯡꯁꯤꯗ ꯅꯪꯅ ꯅꯪꯇꯅ ꯍꯥꯏꯕ ꯃꯪꯂꯥꯅ ꯇꯥꯏꯕꯪꯂꯥ ꯍꯥꯏꯐꯝ ꯈꯪꯗꯔꯦ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯌꯥꯝ ꯄꯥꯝꯃꯝꯕ ꯏꯁꯩꯅꯤ ꯆꯦ ꯗꯗꯥꯁꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗ꯭ꯔꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟ ꯄꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯆꯞ ꯃꯥꯟꯅꯩ ꯆꯦ ꯃꯥꯅ ꯏꯁꯩ ꯄꯥꯏꯁꯤꯗꯤ ꯑꯗꯣ ꯌꯥꯝ ꯀꯩ ꯍꯥꯏꯕꯅꯣ ꯉꯥꯏꯈꯣꯀꯣ ꯆꯦ ꯏꯁꯩꯗꯣ ꯑꯩꯃꯨꯛꯇ ꯑꯦꯖꯦꯒꯤꯗꯣ ꯑꯦꯖꯦꯒꯤ ꯏꯁꯩ ꯀꯔꯤ ꯀꯔꯤ ꯂꯩ ꯐꯖꯕ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯌꯥꯝ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯂꯩꯈꯤꯕꯅꯤꯅꯦ ꯑꯦꯁꯤꯇꯥꯅ ꯀꯨꯝꯕꯗ ꯑꯦꯖꯦꯒꯤ ꯉꯍꯥꯟꯋꯥꯏꯒꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯂꯩꯈꯤꯕꯅꯤ ꯆꯤꯡꯃꯥꯏꯗ ꯆꯥꯛꯂꯤꯕ ꯏꯁꯩ ꯆꯤꯡꯃꯥꯏꯗ ꯆꯥꯛꯂꯤꯕ ꯂꯃꯩꯗꯤ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥꯅ ꯃꯨꯠꯈꯤꯒꯅꯤ ꯆꯤꯡꯃꯥꯏꯗ ꯆꯥꯛꯂꯤꯕ ꯂꯃꯩꯗꯤ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥꯅ ꯍꯩꯇ꯭ꯔꯣ ꯑꯗꯨꯗꯣ ꯃꯨꯠꯈꯤꯒꯅꯤ ꯑꯣꯏꯍꯜꯕꯤꯌꯨꯗꯣ ꯁꯛꯂꯛꯑꯣ ꯑꯣꯏꯍꯟꯕꯤꯌꯨꯗ ꯅꯠꯇꯦ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯑꯣꯏꯍꯜꯂꯣ ꯁꯥꯎꯟꯒꯤ ꯏꯁꯩꯗꯨꯅꯦ ꯑꯣꯏꯍꯜꯂꯣ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ ꯑꯣꯏꯍꯜꯂꯣ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯒꯅꯨ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯥꯏꯒꯅු ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯉꯝꯖꯔꯣꯏ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕ ꯏꯆꯦ ꯑꯩꯗ ꯏꯁꯩꯗꯣ ꯑꯩꯃꯨꯛꯇ ꯏꯁꯩ ꯑꯦꯖꯦꯒꯤꯗꯤ ꯑꯩꯃꯨꯛꯇ ꯑꯦꯖꯦꯒꯤ ꯏꯁꯩ ꯀꯔꯝꯕꯅꯣ ꯀꯩꯅꯣ ꯑꯦꯖꯦꯒꯤ ꯑꯩꯃꯨꯛꯇ ꯑꯩꯃꯨꯛꯇ ꯍꯥꯏꯔꯛꯇꯦ ꯑꯦꯖꯦꯒꯤ ꯏꯁꯩ ꯅꯤꯡꯁꯤꯡꯉꯣ ꯆꯤꯆꯦ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯇꯧꯗꯣ ꯑꯦꯖꯦꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯑꯦꯖꯦꯒꯤꯅꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩ ꯀꯌꯥꯁꯦ ꯆꯤꯟꯕꯥꯜꯁꯤꯅ ꯐꯣꯡꯗꯣꯛꯆꯕ ꯀꯔꯝꯕ ꯏꯁꯩꯅꯣ ꯁꯤꯁꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩ ꯀꯌꯥꯁꯦ ꯆꯤꯟꯕꯥꯜꯁꯤꯅ ꯐꯣꯡꯗꯣꯛꯆꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯤ ꯁꯛꯄꯤꯔꯛꯑꯣ ꯀꯨꯝꯒꯤ ꯅꯣꯡꯖꯨꯁꯨ ꯈꯜꯂꯛꯑꯦ ꯅꯪꯇꯅ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯏꯁꯩꯁꯦ ꯃꯊꯪ ꯈꯟꯖꯜꯂꯦ ꯊꯕꯥꯇꯣꯜꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯁꯤꯗꯤ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯅꯛꯇ ꯂꯦꯞꯂꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯅꯛꯇ ꯂꯦꯞꯂꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯪ ꯁꯛꯑꯣ ꯑꯣ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤꯗꯨꯅꯦꯗꯣ ꯅꯪꯇꯅ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯖꯤꯖꯤ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯇꯧꯕꯗꯣ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯇꯧꯕꯗꯨꯅꯦ ꯁꯤꯁꯦ ꯁꯛꯁꯦ
ꯑꯗꯨꯏꯁꯨ ꯁꯛꯁꯤ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯪꯅ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯃꯈꯣꯟ ꯊꯤꯅ ꯐꯖꯕꯅꯤꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯆꯤꯆꯦ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯑꯃꯗꯣ ꯍꯥꯏꯁꯦ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯑꯃꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯁꯤ ꯏꯁꯩ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯒꯥꯏꯁꯤ ꯄꯨꯁꯄꯥꯔꯥꯅꯤꯒ ꯂꯣꯏ ꯂꯩꯍꯧꯔꯦꯗ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦꯗꯤ ꯏꯁꯩ ꯇꯧꯔꯛꯄꯅꯦꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨꯅ ꯅꯪꯇꯅ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯅꯪꯇꯅ ꯑꯩꯒꯤ ꯑꯣꯏꯖꯒꯦꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯅꯪꯇꯅ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯅꯪꯇꯅ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯁꯛꯂꯣ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯄꯗ ꯅꯤꯡꯈꯥꯏꯗꯧꯔꯦ ꯇꯣꯔꯕꯥꯟꯁꯤꯗ ꯍꯧꯔꯤꯕ ꯃꯅꯥꯁꯤꯡꯅ ꯎꯄꯥꯜꯁꯤꯡ ꯀꯔꯤꯒꯨꯝꯕ ꯀꯔꯝꯕ ꯎꯔꯤꯅ ꯌꯦꯠꯅꯤꯡꯒꯅꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯄꯗ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯕꯁꯨ ꯀꯔꯝꯕ ꯀꯥꯎꯈ꯭ꯔꯦ ꯏꯁꯩ ꯀꯥꯎꯋꯦ ꯍꯥꯏꯕ ꯍꯣꯏ ꯄꯥꯛ ꯄꯥꯛꯅ ꯁꯛꯇꯕꯅꯤꯅ ꯌꯥꯎ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯏꯁꯩ ꯌꯥꯝ ꯁꯛꯆꯤꯜꯂꯨꯅꯦꯍꯦ ꯃꯣꯟꯇꯁꯨ ꯀꯟꯕ ꯋꯥ ꯋꯥ ꯆꯤꯆꯦ ꯈꯣꯟꯖꯦꯜꯗꯤ ꯐꯖꯔꯦ ꯍꯥꯏꯁꯤꯅꯦ ꯋꯥ ꯋꯥ ꯍꯥꯏꯁꯤ ꯋꯥ ꯌꯥꯝ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯕ ꯏꯕꯥꯅꯤꯁꯦ ꯀꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏꯗꯣ ꯌꯥꯝꯀꯟꯅ ꯁꯥꯕ ꯐꯪꯍꯧꯗ꯭ꯔꯦꯕ ꯀꯩꯅꯣ ꯅꯣꯏ ꯆꯦ ꯁꯤꯗꯤ ꯃꯈꯣꯟ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯁꯤꯗꯤ ꯐꯖꯕꯅꯦ ꯅꯥꯏꯁ ꯌꯣꯔ ꯚꯣꯏꯁ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯏꯁꯩ ꯐꯖꯕ ꯏꯁꯩ ꯑꯅꯦꯝꯕ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯑꯝꯇ ꯁꯛꯁꯤꯁꯦ ꯀꯔꯤ ꯏꯁꯩ ꯁꯛꯄ ꯌꯥꯏ ꯊꯦꯡꯛꯁ ꯑꯄꯥꯝꯕ ꯏꯁꯩ ꯑꯅꯦꯝꯕ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯎꯅꯦ ꯆꯤꯆꯦ ꯑꯅꯦꯝꯕ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯇꯝꯃꯛꯄ꯭ꯔꯣ ꯍꯥꯟꯅ ꯆꯦꯁꯦ ꯇꯝꯃꯛꯄꯅꯦ ꯆꯤꯆꯦ ꯏꯁꯩ ꯇꯧꯔꯛꯄꯅꯦ ꯇꯝꯃꯛꯄ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯅꯪꯒ ꯄꯨꯟꯁꯤꯗ ꯅꯪꯒ ꯇꯧꯕꯗꯣ ꯈꯜꯂꯛꯑꯦ ꯆꯤꯆꯦ ꯁꯛꯂꯣ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝ ꯅꯨꯡꯁꯤꯕ ꯀꯔꯤ ꯑꯣꯏꯔꯝ ꯂꯣꯏꯌꯦꯟꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯅꯤ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯅꯤ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝ ꯅꯨꯡꯁꯤꯕ ꯀꯔꯤ ꯏꯇꯩ ꯂꯩꯇ꯭ꯔꯕ ꯗ꯭ꯌꯨꯇꯤ ꯆꯠꯈꯤ ꯂꯩꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯦ ꯑꯗꯨꯏ ꯏꯁꯩꯗꯨꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯆꯥꯃꯅꯤ ꯇꯝꯅꯤꯡꯕꯩ ꯄꯥꯎꯅ ꯂꯤꯁꯤꯡꯅꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯇꯝꯃꯛꯄ꯭ꯔꯣ ꯍꯥꯟꯅ ꯆꯦꯁꯦ ꯄꯨꯟꯁꯤꯅꯒ ꯑꯩꯅ ꯄꯨꯁꯄꯔꯥꯅꯤꯒꯤ ꯅꯪꯇꯅ ꯑꯗꯨ ꯐꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯍꯩꯇꯦꯗ ꯊꯦꯡꯛꯁ ꯑꯄꯥꯝꯕ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤ ꯃꯇꯝ ꯄꯨꯟꯕꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯔꯦ ꯕꯣꯔꯗꯨꯝ ꯄꯤꯁꯜꯂꯛꯑꯦ ꯑꯩꯅ ꯈꯟꯕ ꯏꯁꯩ ꯈꯨꯗꯤꯡ ꯁꯛꯄꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯦ ꯏꯆꯦ ꯑꯅꯤ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯕꯦꯝꯃꯅꯤ ꯏꯁꯩ ꯑꯃ ꯁꯛꯑꯣꯅ ꯃꯥꯅ ꯈꯟꯀꯠꯂꯛꯏꯅꯦ ꯁꯣꯝꯗ ꯀꯩ ꯏꯁꯩꯅꯣ
ꯑꯗꯨ ꯅꯅꯥꯎꯄꯥ ꯏꯁꯩꯅꯦ ꯅꯣꯏꯗꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯥꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯅꯪꯁꯨ ꯁꯛꯂꯛꯑꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯪꯕ ꯍꯅꯧꯅ ꯆꯔꯩ ꯊꯣꯟꯕ ꯃꯈꯥꯗꯗꯤ ꯇꯝꯅ ꯁꯟꯗꯣꯛꯄ ꯅꯝꯐꯪꯅꯐꯝꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯋꯥ ꯋꯥ ꯐꯖꯔꯦ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯏꯁꯩ ꯁꯛꯂꯛꯄꯗꯣ ꯁꯛꯂꯛꯑꯣ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯁꯛꯇꯤ ꯁꯛꯈ꯭ꯔꯕꯅꯦ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯇꯠꯇꯅ ꯂꯦꯞꯂꯔꯤꯕ ꯏꯃꯥꯡꯁꯤꯗ ꯅꯪ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯀꯩꯗꯧꯉꯩꯅꯣ ꯂꯥꯛꯀꯗꯕ ꯏꯁꯩ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯀꯩꯗꯧꯉꯩꯅꯣ ꯂꯥꯛꯀꯗꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯇꯥꯗꯤ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯩꯗꯤ ꯍꯩꯇꯦ ꯑꯗꯨ ꯏꯁꯩꯗꯣ ꯈꯪꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯥꯖꯗꯅ ꯄꯤꯔꯝꯂꯦ ꯑꯗꯨ ꯁꯛꯂꯛꯑꯣ ꯁꯛꯂꯛꯑꯣ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯥꯖꯗꯅ ꯄꯤꯔꯝꯂꯦ ꯊꯃꯣꯏꯗ ꯀꯞꯄꯁꯨ ꯅꯪ ꯈꯟꯗꯨꯅ ꯀꯔꯤꯒꯤ ꯏꯔꯥꯜꯇ ꯅꯪꯕꯨ ꯃꯤꯔꯥꯏꯕꯗꯤ ꯋꯥꯎ 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 ꯂꯧꯈꯤꯅꯨꯀꯣ ꯑꯩꯕꯨ ꯈꯜꯂꯤꯕꯅꯤ ꯊꯃꯣꯏꯁꯤꯗ ꯌꯥꯏꯐꯕꯤ ꯑꯣꯏꯈꯤꯕꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯣꯏ ꯏꯁꯩꯅ ꯃꯤꯠꯁꯦ ꯁꯤꯡꯉꯦ ꯈꯔ ꯀꯨꯏꯅ ꯁꯛꯂꯛꯑꯣ ꯀꯣ ꯑꯩ ꯏꯪ ꯂꯩꯆꯤꯜ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯑꯣ ꯄ꯭ꯔꯤꯇꯤꯒꯤꯗꯣ ꯂꯩꯆꯤꯜ ꯄꯨꯛꯐꯠꯇ ꯅꯣꯡꯃꯗꯣ ꯂꯥꯏꯖ ꯇꯝꯂꯛꯄ ꯅꯨꯡꯁꯤ ꯌꯦꯜꯂꯛꯄꯕꯨ ꯀꯔꯤꯒꯤ ꯑꯗꯨ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯏꯁꯩ ꯁꯛꯏꯁꯦ ꯕꯨꯡꯉꯣꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯇꯥꯃꯣꯗ ꯑꯝꯇ ꯈꯟꯖꯒꯦ ꯈꯜꯂꯣ ꯇꯥꯃꯣꯗ ꯊꯦꯡꯁ ꯋꯥ 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 ꯍꯥꯏꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯆꯤꯆꯦꯒꯤ ꯄꯣꯛꯃꯤꯟꯅꯕ ꯆꯦꯔꯣ ꯏꯁꯩ ꯌꯥꯝ ꯍꯩꯌే ꯆꯤꯆꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯑꯩꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯇꯩꯗꯣ ꯑꯗꯨꯒꯤ ꯆꯤꯆꯦ ꯑꯩꯈꯣꯏ ꯃꯧ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯃꯧ ꯄꯨꯂꯞ ꯃꯧ ꯃꯁꯦꯟ ꯇ꯭ꯋꯤꯟꯁꯅꯦ ꯏꯕꯥꯅꯤ ꯆꯦ ꯌꯥꯝ ꯐꯖꯩ CR7 ꯐꯖꯩꯍꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯔꯠ ꯂꯣꯏ ꯀꯥꯏꯕꯅꯦ ꯏꯁꯩꯕꯨꯗꯤ ꯑꯏꯪꯕꯅꯕꯨꯗꯤ ꯐꯖꯕꯅꯦ ꯏꯁꯩꯁꯦ ꯁꯥꯎꯔꯒꯠꯇ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣꯌꯦ ꯅꯉꯣꯟꯗꯅꯦ ꯈꯜꯂꯛꯏꯁꯦ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯁꯛꯄꯅꯦ ꯁꯥꯎꯔꯒꯠꯇ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯍꯨꯕ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯆꯦꯗ ꯅꯣꯏꯗꯧꯅ ꯅꯨꯡꯁꯤꯅꯕ ꯉꯝꯖꯒꯦꯀꯣ ꯍꯥꯏ ꯅꯨꯡꯁꯤꯅꯕ ꯉꯝꯖꯔꯣ ꯗꯌꯥꯂꯛꯁꯃꯤ ꯇꯥꯃꯣ ꯁꯤ ꯐꯖꯩꯌꯦ ꯆꯤꯆꯦ ꯐꯖꯕꯅꯦ ꯃꯥ ꯉꯁꯤ ꯑꯩꯅ ꯆꯟꯗꯣꯜꯒ ꯊꯤꯟꯕꯤꯗꯅ ꯁꯤꯟꯗꯨꯔꯒ ꯆꯤꯡꯈꯠꯇꯅ ꯇꯧꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯑꯌꯤꯡꯕ ꯇꯞꯄ ꯑꯆꯥꯛꯄ ꯈꯜꯂꯤꯕ ꯀꯥꯡꯕꯨꯗꯣ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯄꯤꯔꯛꯀꯦ ꯍꯥꯏꯌꯣ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯑꯃ ꯁꯛꯂꯛꯑꯣ ꯆꯤꯡꯕꯕꯨ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦꯍꯦ ꯀꯨꯏꯃꯟꯗꯅ ꯑꯁ ꯑꯃ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯧ ꯂꯩꯁꯤꯗꯤ ꯕꯦꯝꯃꯁꯦ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯧ ꯂꯩꯔꯦ ꯃꯊꯟꯇ ꯃꯥꯗꯤ ꯑꯗꯨ ꯏꯁꯩꯗꯨꯗ ꯉꯥꯎ ꯂꯩꯔꯕꯅꯤ ꯐꯖꯕꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝꯅ
खुशी की जवानी ऐसी दी खुशी की जवानी अदो चिचे होय तामो होय सुटी ला अबो ला इने युमदा लैये हौजिक ꯑꯣ ꯕꯦꯝꯃꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯃꯤꯔꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦ ꯊꯨꯡꯅꯗꯕꯅ ꯐꯩ ꯅꯪꯉꯣꯟꯗ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯄꯥꯝꯗꯦ ꯆꯥꯃ 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 ꯂꯩ ꯆꯥꯝꯃꯗꯤ ꯑꯗꯨ ꯁꯛꯑꯣ ꯅꯪ ꯍꯥꯏꯕ ꯑꯗꯨ ꯐꯖꯕꯅꯦ ꯇꯝꯕ ꯆꯤꯝꯕꯥꯜ ꯈꯣꯍꯤ ꯊꯨꯡꯕ ꯇꯥꯃꯣꯕꯤꯀꯣ ꯁꯤꯗ ꯆꯦ ꯂꯣꯏꯁꯤꯜꯂꯣ ꯗꯥꯖꯨ ꯏꯁꯩ ꯁꯛꯍꯠꯂꯛꯑꯣ ꯗꯥ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯩ ꯏꯁꯩ ꯁꯛꯑꯔꯣꯏꯒꯦ ꯉꯁꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯒꯤ ꯏꯁꯩ ꯃꯣꯏꯒꯤ ꯃꯇꯝꯒꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯈꯪꯅꯗ꯭ꯔꯤꯉꯩ ꯑꯣꯀꯦ ꯅꯣꯡꯃ ꯃꯃꯥꯡꯉꯩꯒꯤ ꯕꯦꯝꯃ ꯀꯩꯅꯣꯝ ꯍꯥꯏꯔꯤꯌꯣ ꯍꯥꯎ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏ ꯏꯆꯥ ꯃꯤꯔꯥꯏ ꯅꯝꯃꯒꯦ ꯃꯤꯔꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯁꯛꯂꯣ ꯑꯗꯨ ꯐꯖꯕꯅꯦ ꯑꯗꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯃꯥ ꯍꯥꯏꯁꯦ ꯀꯔꯤ ꯃꯥꯏ ꯃꯃꯟꯒꯤ ꯔꯤꯡꯇꯣꯟ ꯑꯃ ꯍꯥꯞꯄꯅꯦꯕ ꯑꯥ ꯀꯔꯤꯅꯣ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯗꯣ ꯏꯅꯥ ꯈꯨꯟꯕꯒꯤ ꯋꯥꯈꯜꯅ ꯏꯅꯥ ꯈꯨꯟꯕꯒꯤ ꯋꯥꯈꯜꯅ ꯑꯣ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯇꯧꯕꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯏꯅꯥ ꯈꯨꯟꯕꯩ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕꯦ ꯇꯧꯕꯗꯣ ꯑꯁ ꯑꯃ ꯅꯛꯁꯜꯂꯛꯏꯁꯤꯗꯤ ꯕꯥꯕꯤꯒꯤ ꯑꯜꯀꯣꯍꯣꯜ ꯄ꯭ꯔꯦꯡꯛꯇꯣ ꯆꯩ ꯂꯩꯀꯣ ꯃꯩ ꯃꯧ ꯑꯅꯧꯕꯤꯒ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯕꯥꯕꯤꯒꯤ ꯑꯜꯀꯣꯍꯣꯜ ꯄ꯭ꯔꯦꯡꯛꯇꯣ ꯆꯩ ꯂꯩꯀꯣ ꯚꯩꯌꯥ ꯍꯥꯏꯁꯤꯗꯤ ꯇꯥꯃꯣꯁ ꯁꯨ ꯏꯆꯦꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯆꯦꯁꯦ ꯑꯕꯦꯅꯥꯎ ꯃꯈꯣꯟ ꯌꯥꯝ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯍꯤꯟꯗꯤ ꯏꯁꯩ ꯇꯧꯁꯦ ꯍꯤꯟꯗꯤ ꯏꯁꯩ ꯇꯧꯁꯦ ꯆꯤꯆꯦ ꯍꯤꯟꯗꯤ ꯏꯁꯩꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕ ꯑꯝꯇ ꯐꯥꯗꯦꯍꯦ ꯑꯃꯅ ꯃꯔꯣꯝ ꯑꯃ ꯆꯥꯛ ꯂꯣꯏꯔꯦꯅ ꯄꯪꯀꯧꯗ ꯀꯧꯁꯜꯂꯛꯑꯦ ꯅꯪꯅ ꯀꯦꯕ ꯁꯛꯇꯝꯗꯣ ꯁꯛꯂꯣ ꯅꯪꯅ ꯀꯦꯕ ꯁꯛꯇꯝꯗꯣ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯍꯣ ꯅꯪꯅ ꯀꯦꯕ ꯁꯛꯇꯝꯗꯣ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯁꯛꯄꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯑꯣꯏꯅꯔꯣ ꯁꯛꯅꯤꯡꯗꯦ ꯀꯗꯥꯏꯗ ꯈꯜꯂꯤꯕ ꯀꯥꯏꯗ ꯁꯟꯖꯣꯛꯀꯤ ꯖꯨꯖꯨ ꯖꯨꯖꯨ ꯖꯨ ꯇꯧꯕꯗ ꯖꯨ 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 ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯄꯥꯝꯕꯅꯦ ꯁꯤ ꯏꯁꯩꯁꯦ ꯖꯁꯣꯗꯥ ꯀꯅꯟꯗ ꯂꯥꯂꯥ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯇꯧꯕꯗꯣ ꯁꯛꯄꯤꯔꯝꯃꯨ ꯆꯦ ꯑꯝꯇ ꯑꯃꯗ ꯑꯣ ꯆꯦ ꯑꯃꯗꯣ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯇꯧꯕꯗꯣ ꯑꯝꯇ ꯁꯛꯑꯝꯃꯣꯌꯦ ꯆꯦ ꯑꯃꯗꯣ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯑꯊꯥꯞꯄ ꯆꯤꯡꯗ ꯕ꯭ꯔꯣꯁꯦ ꯀꯩ ꯔꯦꯖꯤꯃꯦꯟꯠꯀꯤꯅꯣ ꯚꯥꯕꯤ ꯌꯥꯏ ꯁꯤꯐꯥꯏ ꯋꯥꯔꯤꯗꯣ ꯁꯤꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯃꯇꯥꯡꯗꯣ ꯃꯥꯁꯤꯁꯦ ꯊꯣꯡꯒꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯐꯖꯕꯅꯦ ꯏꯁꯩꯗꯣ ꯌꯥꯝ ꯘꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯥꯏꯗꯣ ꯂꯣꯠꯁ ꯑꯣꯐ ꯂꯞ ꯐ꯭ꯔꯣꯝ ꯘꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯣꯠꯁ ꯑꯣꯐ ꯂꯞ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯗꯗꯥ ꯆꯦꯒ ꯌꯨꯝꯗ ꯀꯩꯗꯧꯉꯩ ꯂꯥꯛꯏꯅꯣ ꯗꯦꯠ 28ꯇ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯂꯨꯍꯣꯡꯕꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯣ ꯌꯦꯡꯅꯤꯡꯉꯦ ꯍꯥꯎ
ꯍꯣꯏ 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 ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯆꯥꯖꯦꯅꯁꯨ ꯈꯥꯡꯉꯝꯗ꯭ꯔꯦ ꯇꯥꯃꯣꯁꯦ ꯇꯥꯃꯣꯁꯦ ꯉꯥꯎꯔꯤꯔꯣ ꯏꯇꯩꯃ ꯉꯥꯎꯗꯦꯗ ꯃꯥꯁꯨ ꯋꯥꯔꯒ ꯐꯝꯃꯤꯅꯦ ꯆꯦ ꯃꯌꯥꯝꯒꯤ ꯀꯦꯔꯒ ꯇꯨꯝꯒꯦ ꯍꯥꯏꯕ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯌꯥꯝꯁꯨ ꯐꯖꯩꯌꯦ ꯀꯦꯔꯒ ꯇꯨꯝꯒꯦ ꯀꯩꯅꯣ ꯍꯃꯥꯔꯤ ꯑꯙꯨꯔꯤ ꯍꯃꯥꯔꯤ ꯑꯙꯨꯔꯤ ꯀꯍꯥꯅꯤ ꯇꯧꯕꯗꯨꯅꯦ ꯁꯤꯁꯦ ꯀꯦꯔꯒ ꯇꯨꯝꯒꯦ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯒꯦ ꯄꯥꯝꯃꯨꯕꯅ ꯆꯦ ꯋꯥꯄꯣꯛꯄꯤꯗꯒꯤꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯦ ꯋꯥꯄꯣꯛꯄꯤꯗꯒꯤꯅꯦ ꯑꯩꯅ ꯈꯟꯕꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯗꯨꯗꯤ ꯊꯦꯡꯀ꯭ꯌꯨ ꯋꯥ 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 ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯒꯥꯔꯤ ꯇꯌꯥꯔꯗ ꯂꯦꯛꯄꯗꯣ ꯑꯁꯦꯡꯀꯤꯔꯣ ꯑꯁꯦꯡꯀꯤꯅꯦ ꯃꯥ ꯂꯦꯛꯍꯜꯂꯤꯅꯦ ꯑꯁꯤ ꯉꯁꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯔꯨꯕ ꯃꯥꯜꯂꯤꯀꯣ ꯃꯥꯅꯦ ꯌꯥꯎꯔꯨꯕꯅꯦ ꯃꯥꯅꯤꯌꯦ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯏꯇꯩꯃ ꯑꯝꯇ ꯑꯣꯏꯅꯔꯛꯑꯣ ꯇꯥꯃꯣꯗ ꯇꯥꯃꯣꯒ ꯄ꯭ꯂꯤꯖ ꯑꯁ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯑꯍꯟ ꯃꯌꯥꯝ ꯂꯩꯌꯦꯕ ꯁ꯭ꯋꯥꯏꯗ ꯑꯣ ꯆꯤꯆꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯕꯦꯝꯃ ꯆꯆꯥ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯆꯥꯛ ꯆꯥꯁꯦꯅ ꯈꯪꯉꯝꯗ꯭ꯔꯦ ꯃꯦꯀꯞꯇꯨ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯃꯤꯌꯣ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯔꯣꯃꯤꯌꯣꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯗꯥ ꯔꯣꯃꯤꯌꯣꯗꯨꯔꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯣ 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 ꯔꯣꯃꯤꯌꯣꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯃꯅꯤ ꯀꯣꯏꯅꯔꯣ ꯀꯣꯏꯅꯔꯣ ꯁꯛ ꯀꯣꯏꯅꯔꯣ ꯀꯣꯏꯅꯔꯣ ꯁꯛꯂꯛꯑꯣ ꯆꯦ ꯀꯣꯏꯅꯔꯣ ꯀꯣꯏꯅꯔꯣ ꯍꯥꯏꯔꯦ ꯑꯩ ꯏꯁꯩ ꯈꯜꯂꯝꯗꯣꯏꯅꯦ ꯈꯤꯇꯪ ꯊꯨꯅ ꯆꯥꯕꯤꯔꯛꯑꯣ ꯑꯝꯇ ꯑꯣꯏꯅꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯁꯤꯗꯤ ꯇꯥꯃꯣ ꯑꯩꯗꯤ ꯑꯣꯏꯅꯕ ꯀꯃꯥꯏꯅ ꯑꯣꯏꯅꯗꯣꯏꯅꯣ ꯌꯥꯝ ꯐꯖꯩꯀꯣ ꯍꯦꯛꯇꯔ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯁꯦ ꯑꯗꯨꯗꯤ ꯀꯔꯤ ꯊꯕꯤ ꯍꯥꯏꯔꯣ ꯍꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯃꯥꯅꯁꯨ ꯆꯦ ꯈꯪꯉꯦ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯩꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯗꯤꯐꯦꯟꯁ ꯄꯔꯁꯣꯅꯦꯜ ꯁꯤꯡꯁꯦ ꯃꯥꯏ ꯃꯥꯏ ꯅꯨꯄꯤ ꯌꯥꯝ ꯂꯨꯅ ꯇꯧꯋꯤ ꯑꯅꯝꯕꯅ ꯍꯥꯏ ꯑꯗꯨꯃꯗꯤ ꯌꯥꯝ ꯆꯨꯝꯃꯕ ꯋꯥꯐꯝꯅꯦ ꯑꯩꯅꯦ ꯁꯨꯄ꯭ꯔꯤꯅꯤ ꯍꯥꯏ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯂꯩꯖꯒꯦ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯇꯥꯃꯣꯗꯣ ꯑꯝꯇ ꯋꯥ ꯈꯔ ꯉꯥꯡꯍꯜꯂꯛꯑꯣ ꯇꯥꯃꯣ ꯋꯥ ꯑꯝꯇ ꯉꯥꯡꯍꯜꯂꯛꯑꯣ ꯋꯥ ꯉꯥꯡꯍꯜꯂꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯛꯑꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦ ꯁꯥꯎꯕ ꯌꯥꯗꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯣ ꯑꯗꯣ ꯆꯥꯛꯀꯤ ꯄꯥꯎꯁꯦ ꯂꯥꯛꯄ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨ ꯏꯕꯥꯅꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥ ꯂꯩꯕꯒꯤ ꯃꯌꯥꯝꯅ ꯉꯥꯏ ꯂꯩꯔꯦꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯆꯥꯛ ꯇꯣꯛꯑꯒꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯦ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯊꯥꯔꯛꯀꯦ ꯑꯃꯨꯛꯀ ꯄꯨꯂꯞ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯚ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ 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 मुझे नींद आई जो